ꯃꯌꯥꯝ ꯕꯍꯃꯛꯇꯗ ꯀꯪꯂꯤꯔꯤꯕ ꯇꯔꯥꯃꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯩꯌꯥꯔꯥ ꯃꯨꯚꯤꯁꯤ ꯑꯩꯅ IC ꯂꯥꯛꯄ ꯉꯥꯏꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯔꯁꯨ ꯊꯦꯡꯈ꯭ꯔꯦ ꯃꯨꯚꯤꯁꯤꯒꯤ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 6.5 ꯒꯤ ꯔꯦꯇꯤꯡ ꯐꯪꯂꯤ ꯑꯃꯁꯨꯡ Rotten Tomatoesꯗꯅ 67%ꯒꯤ ꯂꯥꯏꯛ ꯐꯪꯂꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤ ꯀꯣꯔꯤꯌꯟ ꯃꯨꯚꯤ ꯑꯃꯒꯤ ꯔꯤꯃꯦꯛꯅꯤ ꯍꯥꯏꯕꯗꯤ ꯃꯨꯚꯤꯗꯨꯗ ꯕꯦꯁ ꯇꯧꯕ ꯃꯨꯚꯤ ꯑꯃꯅꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯍꯥꯟ ꯄꯥꯟꯗꯦ ꯑꯅꯤꯠ ꯄꯥꯗꯥ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯃꯣꯍꯤꯠ ꯁꯨꯔꯤꯅ ꯑꯣꯏꯔꯤ ꯑꯃꯁꯨꯡ ꯃꯨꯚꯤꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯑꯛꯁꯦ ꯋꯤꯗ꯭ꯌꯥꯅꯤꯅ ꯑꯣꯏꯔꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯦꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯕꯥꯅꯤ ꯕꯇ꯭ꯔꯥ ꯃꯍꯥꯛꯁꯨ ꯃꯦꯔꯦꯖ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯔꯟ ꯉꯥꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤ ꯕꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯈꯤ ꯃꯃꯥ ꯑꯗꯨꯅ ꯃꯄꯥꯗꯨꯗ ꯃꯤꯊꯥꯏ ꯂꯩꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯦꯡꯅ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯉꯥꯏꯔꯛꯄꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯂꯨ ꯇꯔꯒꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯂꯧꯕꯗꯤ ꯀꯩꯗꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯌꯨꯛ ꯉꯟꯇꯥꯗ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯃꯔꯤ ꯆꯀ꯭ꯔꯤ ꯈꯔ ꯇꯧꯅꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯣꯔꯠꯇ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯃꯔꯤ ꯌꯦꯠꯄꯗꯤ ꯇꯣꯛꯇꯦꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯕꯥꯅꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯕꯣꯜ ꯀꯩꯅꯥꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃꯗꯤ ꯐꯥꯎꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯐꯥꯛꯆꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯃꯍꯦꯁ ꯑꯌꯔ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯖꯔꯗꯨꯅ ꯃꯍꯥꯛ ꯃꯣꯃꯣ ꯅꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯐꯪꯂꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯈꯤ ꯕꯥꯅꯤ ꯕꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯔꯥꯏꯇꯔ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯑꯃꯁꯨ ꯏꯔꯝꯃꯤ ꯃꯍꯥꯛꯅ ꯏꯔꯤꯕ ꯏꯁꯩ ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯃꯕꯨ ꯊꯤꯖꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯩꯌꯥꯔꯥ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯒ ꯁꯩꯌꯥꯔꯥ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯊꯋꯥꯟ ꯃꯤꯆꯥꯛ ꯑꯃꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯊꯋꯥꯟ ꯃꯤꯆꯥꯛꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯠꯇꯗ ꯂꯦꯞꯇꯕꯤꯗ ꯂꯩ ꯀꯪꯉꯥꯎꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯉꯥꯜꯒꯤ ꯏꯔꯤꯛ ꯑꯗꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯌꯦꯟꯕꯤ ꯑꯇꯤꯌꯥꯗ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯊꯥ ꯑꯁꯤꯅ ꯍꯤ ꯑꯣꯏꯗꯨꯅ ꯆꯠꯇꯨꯅ ꯂꯩꯔꯤ ꯑꯃꯅ ꯇꯣꯔꯕꯥꯟ ꯊꯤꯔꯤ ꯑꯗꯨꯒ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯊꯤꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯨꯍꯣꯡꯕꯒꯤ ꯃꯈꯣꯏꯒꯤ ꯇꯣꯀꯟ ꯅꯝꯕꯔ ꯑꯗꯨ ꯀꯧꯔꯛꯈꯤ ꯃꯍꯦꯁ ꯑꯌꯔ ꯑꯃꯁꯨꯡ ꯕꯥꯅꯤ ꯕꯇ꯭ꯔꯥ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯒꯗꯣꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯦꯁꯀꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯈꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯃꯍꯦꯁꯀꯤ ꯃꯃꯥ ꯃꯄꯥꯒ ꯎꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯈꯤ ꯇꯧꯔꯛꯂꯤꯕ ꯐꯣꯟ ꯑꯁꯤ ꯃꯍꯦꯁꯅ ꯇꯧꯔꯛꯄꯅꯤ ꯃꯍꯦꯁꯅ ꯃꯉꯣꯟꯗ ꯚꯦꯟꯁ ꯍꯥꯏꯗꯨꯅ ꯀꯧꯏ ꯍꯥꯏꯕꯗꯤ ꯕꯥꯅꯤꯒꯤ ꯑꯁꯝꯕꯅꯤ ꯃꯗꯨꯗ ꯕꯥꯅꯤꯅ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯦꯁꯅ ꯃꯉꯣꯟꯗ ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯕꯥꯅꯤꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯦꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩ ꯊꯕꯛ ꯑꯃꯒꯤ ꯐꯣꯔꯦꯟ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯍꯧꯖꯤꯛ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯉꯁꯤ ꯂꯨꯍꯣꯡꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯑꯃꯠꯇ ꯍꯥꯏꯗꯕꯤꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯏꯌꯥꯔꯄꯣꯔꯠꯇ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯀꯃꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯈꯔꯒ ꯎꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯕꯥꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯅꯪ ꯄ꯭ꯔꯃꯣꯁꯟ ꯐꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯦꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯪꯕꯒꯨꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯕꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯐꯔꯦ ꯑꯗꯨ ꯅꯪ ꯆꯠꯄꯗꯤ ꯆꯠꯂꯨꯔꯣ ꯑꯗꯣ ꯅꯪꯅ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯗꯦꯠ ꯑꯁꯤ ꯑꯩꯅ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯌꯥꯕꯅꯤ ꯑꯗꯣ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯇꯥꯡ ꯀꯌꯥꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯤꯕꯅꯣ ꯗꯦꯠ ꯑꯃꯇꯪꯗꯤ ꯐꯤꯛꯁ ꯇꯧꯔꯛꯄꯅ ꯐꯩꯗꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯍꯦꯁꯅ ꯍꯥꯏꯔꯛꯏ ꯕꯥꯅꯤ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗꯦ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒ ꯊꯦꯡꯅꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯀꯦ ꯈꯟꯖꯔꯛꯄꯁꯦ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯝꯗꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯥꯅꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯉꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯈꯤ ꯃꯗꯨꯅ ꯃꯍꯦꯁꯅ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯃꯄꯥꯗ ꯍꯥꯏꯔꯕꯅꯤꯅ ꯃꯄꯥ ꯑꯗꯨꯅꯁꯨ ꯕꯥꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ
ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯝꯗꯧꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯍꯥꯏꯅ ꯋꯥꯅꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯈꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯕꯥꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡꯊꯛꯀꯤ ꯃꯍꯦꯁꯀ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯦꯁꯅ ꯃꯥꯕꯨ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯛꯆꯔꯝꯃꯤ ꯃꯍꯥꯛ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯉꯝꯗꯅ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯃꯥꯗꯨꯅ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯈꯔ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯍꯥꯏꯅꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯕꯛ ꯑꯗꯨꯕꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯄꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯒ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯏ ꯐꯔꯦ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯋꯥꯅꯤꯅ ꯑꯩ ꯆꯠꯅꯤꯡꯗꯦꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯆꯠꯅꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯃꯉꯣꯟꯗ ꯆꯩꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯗꯨꯅ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯍꯥꯏꯕꯗꯤ ꯀꯥ ꯑꯃꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯊꯥ 6 ꯉꯃꯨꯛꯇꯤ ꯐꯥꯔꯕꯅꯤ ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯝ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯒꯤꯁꯨ ꯄꯨꯟꯁꯤ ꯑꯃ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯅꯪ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯕꯦꯝꯃ ꯃꯊꯣꯡ ꯆꯥꯗꯕ ꯃꯤ ꯑꯃꯒꯤꯗꯃꯛꯇ ꯅꯪꯅ ꯅꯪꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯥꯡꯈ꯭ꯔꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯃꯥꯡꯍꯜꯂꯤꯕꯅꯣ ꯑꯗꯨꯒ ꯄꯔꯥꯊꯥ ꯍꯧꯕꯗꯁꯨ ꯃꯣꯔꯣꯛ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯕꯗ ꯅꯥꯄꯤ ꯇꯥꯅꯕꯒꯤꯗꯃꯛꯇ ꯈꯔꯗꯤ ꯈꯥꯛꯎꯗꯅ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯐꯥꯒꯤ ꯇꯧꯊꯣꯛꯑꯝꯃꯤ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯍꯧꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯄꯥꯒ ꯃꯍꯥꯛꯀ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯂꯣꯏꯅ ꯐꯪꯂꯦ ꯑꯦꯚꯔꯇꯥꯏꯖꯀꯤ ꯑꯦꯚꯔꯇꯥꯏꯖ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯗ ꯑꯦꯚꯔꯇꯥꯏꯖ ꯏꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯣꯜꯃꯦꯠ ꯍꯥꯏꯕ ꯀꯝꯄꯅꯤ ꯑꯃꯒꯤ ꯑꯦꯚꯔꯇꯥꯏꯖ ꯇꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯦꯁꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯁꯣꯜꯃꯦꯠ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯗ ꯊꯕꯛ ꯇꯧꯕꯅꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯍꯨꯝꯖꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨ ꯊꯤꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯅꯪꯁꯤ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝꯅ ꯀꯥꯎꯒꯜꯂꯤꯅꯦ ꯑꯗꯨꯒ ꯃꯁꯤ ꯇꯦꯕꯜꯗ ꯍꯨꯟꯗꯣꯛꯑꯝꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯐꯣꯟ ꯑꯗꯨ ꯂꯧꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯅ ꯄꯣꯠꯆꯩꯁꯤꯡ ꯀꯥꯎꯕ ꯑꯁꯨꯃꯥꯏꯅ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯀꯣꯛ ꯀꯥꯎꯊꯣꯛꯈꯤꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯒꯤ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯄꯨꯟꯁꯤꯁꯤꯡ ꯑꯗꯨꯁꯨ ꯀꯥꯎꯊꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦꯅꯦ ꯏꯕꯦꯝꯃ ꯃꯗꯨꯒꯤꯗꯤ ꯕꯁ ꯑꯗꯨꯗ ꯏꯔꯤꯕ ꯁꯣꯜꯃꯦꯠꯀꯤ ꯑꯦꯝꯕꯔꯇꯥꯏꯖ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯕꯥꯏꯛ ꯊꯧꯔꯤꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯏ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯋꯥꯅꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯒꯥꯔꯤ ꯊꯧꯅ ꯆꯨꯔꯨꯞꯀ ꯊꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯕꯥꯅꯤꯅ ꯈꯟꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯁ ꯁ꯭ꯇꯦꯖ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯗ ꯕꯥꯅꯤꯁꯨ ꯂꯥꯛꯂꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯠꯊꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯕꯥꯅꯤꯅ ꯀꯝꯄꯅꯤꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨꯒꯤ ꯃꯔꯤ ꯑꯗꯨ ꯅꯥꯟꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯂꯔ ꯑꯗꯨ ꯊꯝꯂꯗꯨꯅ ꯈꯣꯡꯎꯞ ꯃꯔꯤꯗꯨ ꯄꯥꯟꯁꯤꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯆꯨꯔꯨꯞ ꯊꯛꯄ ꯅꯨꯄꯥꯗꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯆꯥꯏꯊꯣꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯕꯥꯅꯤꯅ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯆꯪꯉꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯕꯥꯅꯤꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯅꯨꯡꯗꯨꯗ ꯆꯪꯉꯛꯈꯤ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯕ ꯂꯥꯛꯂꯤꯕꯁꯤ ꯖꯔꯅꯦꯂꯤꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗꯗꯤ ꯈꯕꯔꯒꯨꯝꯕ ꯇꯤꯚꯤꯒꯨꯝꯕꯒꯤ ꯄꯥꯎ ꯑꯁꯤ ꯅꯠꯇꯕꯤꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯥꯎ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯁꯟꯗꯣꯛꯂꯕꯅꯤꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯣꯏꯕ ꯅ꯭ꯌꯨꯁ ꯀꯝꯄꯅꯤ ꯑꯃꯅꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤ ꯂꯥꯛꯈꯤ ꯕꯥꯅꯤ ꯂꯥꯛꯇꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯍꯤꯟꯗꯤ ꯁꯥꯍꯤꯇ꯭ꯌꯗ MA ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯃꯥꯁꯇꯔꯅ ꯖꯔꯅꯦꯂꯤꯖꯝꯗ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯔꯦꯡꯀꯤꯡ ꯑꯁꯤꯁꯨ ꯇꯣꯞ ꯇꯥꯔꯛꯏ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯑꯁꯨꯝ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯤꯛꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯐꯣꯂꯣꯋꯔꯁꯤꯡ ꯑꯁꯤꯅ ꯀꯌꯥꯝ ꯌꯥꯝꯃꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯌꯥꯝ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨꯗ ꯋꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯁꯦ ꯑꯝꯇ ꯄꯥꯏꯗꯦ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯖꯦꯟꯖꯤꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯣꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯛꯇꯤꯚ ꯑꯣꯏꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯖꯦꯟꯖꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ 1997ꯗꯒꯤꯅ 2012 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯣꯛꯄ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯖꯦꯟꯖꯤ ꯍꯥꯏꯅ ꯈꯪꯅꯩ
ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯄꯣꯛꯂꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯖꯦꯅꯦꯔꯦꯁꯟ ꯑꯜꯐꯥ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯦꯛꯇꯔꯁꯤꯡ ꯃ꯭ꯌꯨꯖꯤꯁꯤꯌꯟꯁꯤꯡ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯁꯤꯡ ꯑꯆꯧꯕ ꯕꯤꯛ ꯁꯣꯠꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯏꯟꯇꯔꯚ꯭ꯌꯨꯁꯨ ꯑꯗꯨꯝ ꯂꯧꯏ ꯅꯪ ꯃꯗꯨ ꯉꯝꯒꯗ꯭ꯔꯥ ꯃꯐꯝ ꯑꯁꯤꯗ ꯑꯆꯧ ꯑꯁꯥꯡꯁꯤꯡ ꯌꯥꯝꯅ ꯂꯥꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯏꯒꯣꯁꯤꯡ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯆꯀ꯭ꯔꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯑꯗꯨ ꯅꯪ ꯃꯗꯨ ꯉꯝꯒꯗ꯭ꯔꯥ ꯃꯗꯨꯕꯥꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯦꯝ ꯑꯩꯗꯤ ꯁꯣꯝꯅꯗꯒꯤ ꯏꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ ꯃꯗꯨꯗ ꯇꯧꯖꯒꯦ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯏꯟꯇꯔꯟꯁꯤꯞ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯅꯪ ꯊꯕꯛ ꯑꯁꯤ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯣꯟꯅ ꯌꯦꯡꯅꯔꯁꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯔꯤꯇꯨꯕꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯗꯥꯏꯔꯤꯗꯨ ꯄꯥꯏꯔꯗꯨꯅ ꯃꯁꯤꯒꯤ ꯗꯥꯏꯔꯤꯁꯤ ꯅꯪ ꯃꯈꯥꯗ ꯍꯨꯟꯗꯣꯛꯑꯝꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯔꯤꯗꯨ ꯕꯥꯅꯤꯗ ꯄꯤꯔꯝꯃꯤ ꯕꯥꯅꯤꯅ ꯗꯥꯏꯔꯤꯗꯨ ꯂꯧꯈꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯥꯅꯤꯕꯨꯁꯨ ꯆꯤꯡꯁꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯅꯨꯄꯥꯗꯨꯅ ꯕꯥꯅꯤ ꯃꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯥꯅꯤꯗ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯍꯥꯏꯗꯨꯅ ꯕꯥꯅꯤꯅ ꯅꯨꯄꯥꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯃꯤꯡ ꯈꯪꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯔꯤꯇꯨꯕꯤꯛ ꯎꯅꯕ ꯆꯪꯉꯛꯏ ꯔꯤꯇꯨꯕꯤꯛꯀ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯐꯨꯅꯔꯛꯏ ꯀꯔꯤꯒꯤꯅꯣ ꯐꯨꯅꯔꯤꯕꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯀ꯭ꯔꯨ ꯑꯃ ꯂꯩ ꯖꯣꯁ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯔꯤꯚ꯭ꯌꯨ ꯏꯕ ꯃꯇꯝꯗꯅ ꯂꯤꯗ ꯁꯤꯡꯒꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯏꯕꯤꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯀ꯭ꯔꯤꯁ ꯀꯄꯨꯔ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯔꯤꯚ꯭ꯌꯨꯗ ꯏꯗꯕꯤꯗ ꯃꯈꯣꯏꯒꯤ ꯕꯦꯟ ꯑꯗꯨꯒꯤ ꯂꯤꯗ ꯒꯤꯇꯥꯔꯤꯁꯀꯤ ꯃꯃꯤꯡ ꯑꯣꯏꯅ ꯏꯔꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯔꯤꯇꯨꯕꯤꯛꯄꯨ ꯇꯤꯈꯠꯇꯨꯅ ꯐꯨꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯥꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯤ ꯐꯨꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯀ꯭ꯔꯤꯁ ꯀꯄꯨꯔ ꯀꯧꯏ ꯍꯥꯏꯕꯁꯤ ꯈꯪꯖꯕ ꯉꯝꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯀ꯭ꯔꯤꯁꯅ ꯔꯤꯇꯨꯕꯤꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯐꯨꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯂꯩꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯒꯤ ꯔꯤꯚ꯭ꯌꯨ ꯇꯧꯒꯦꯗꯤ ꯍꯥꯏꯖꯗꯨꯅ ꯅꯦꯄꯣꯀꯤꯁꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯣꯏꯅ ꯔꯤꯚ꯭ꯌꯨ ꯇꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯆꯧ ꯑꯁꯥꯡꯒꯤ ꯁꯦꯂꯤꯕ꯭रिꯇꯤꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯔꯤꯚ꯭ꯌू ꯇꯧꯗꯨꯅ ꯂꯩꯔꯤ ꯖꯤꯝꯗ ꯀꯔꯤ ꯁꯦꯠꯂꯤ ꯀꯔꯤ ꯆꯥꯔꯤ ꯀꯥꯏ ꯆꯠꯂꯤ ꯍꯥꯏꯕꯗꯨ ꯅꯈꯣꯏꯅ ꯃꯗꯨꯒꯤ ꯔꯤꯚ꯭ꯌू ꯑꯣꯏꯅ ꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯦꯄꯣꯀꯤꯁꯁꯤꯡ ꯑꯁꯤꯅ ꯃꯊꯤ ꯐꯥꯏꯕ ꯇꯥꯔꯒꯁꯨ ꯃꯊꯤ ꯐꯥꯏ ꯍꯥꯏꯗꯨꯅ ꯅꯣꯏ ꯏꯗꯨꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯑꯥꯔꯇꯤꯁ ꯑꯃꯅ ꯃꯁꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯥꯡꯗꯗꯤ ꯅꯈꯣꯏꯅ ꯀꯔꯤꯝꯇ ꯏꯗꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯌꯦꯡꯉꯨ ꯃꯁꯤꯒꯤ ꯖꯣꯁ ꯍꯥꯏꯔꯤꯕ ꯀ꯭ꯔꯨ ꯑꯁꯤꯒꯤ ꯂꯤꯗ ꯁꯤꯡꯒꯔꯅꯤ ꯑꯗꯨꯒ ꯅꯪꯅ ꯔꯤꯚ꯭ꯌू ꯄꯤꯔꯤꯕ ꯑꯗꯨ ꯀꯔꯤꯕ ꯀ꯭ꯂꯤꯑꯣ ꯃꯦꯊ꯭ꯌꯨ ꯒꯦꯔꯤ ꯃꯦꯊ꯭ꯌꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯃꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯕꯨ ꯁꯦꯝꯒꯠꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤꯒꯤ ꯂꯤꯗꯔ ꯑꯁꯤꯅ ꯃꯍꯥꯛꯅꯦꯅ ꯅꯪꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯒ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯅꯪꯅ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯁꯣꯝꯅꯗꯒꯤ ꯀ꯭ꯂꯤꯑꯣ ꯑꯁꯤꯗꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯒꯙꯥ ꯉꯥꯛꯇꯅꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯁꯦ ꯉꯁꯤꯗꯒꯤꯗꯤ ꯀ꯭ꯔꯤꯁ ꯀꯄꯨꯔ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯀꯥꯎꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯁꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯔꯤꯚ꯭ꯌू ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨ ꯁꯦꯂꯤꯕ꯭रिꯇꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯀ꯭ꯂꯤꯑꯣ ꯃꯦꯊ꯭ꯌꯨꯗꯨꯕꯨ ꯑꯣꯏꯅ ꯃꯥꯅ ꯔꯤꯚ꯭ꯌू ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯗꯤ ꯃꯥꯅ ꯑꯃꯠꯇ ꯄꯟꯕꯤꯔꯝꯗꯦ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯑꯗꯨ ꯀ꯭ꯂꯤꯑꯣ ꯃꯦꯊ꯭ꯌꯨ ꯍꯥꯏꯔꯤꯕꯁꯤꯅ ꯂꯤꯡꯈꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯏꯔꯝꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯨꯈꯤꯕꯅꯤ ꯃꯔꯝꯗꯤ ꯕꯦꯟ ꯑꯗꯨꯒꯤ ꯂꯤꯗ ꯁꯤꯡꯒꯔ ꯑꯁꯤꯅ ꯀ꯭ꯔꯤꯁ ꯀꯄꯨꯔꯅ ꯑꯣꯏꯕꯅꯤ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅꯈꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯅꯪ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯇꯧꯖꯧ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯄꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯅꯨꯄꯥ ꯑꯣꯏꯕꯖꯥꯠꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯀ꯭ꯔꯤꯁꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯕꯥꯅꯤꯗ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤ ꯅꯪꯅ ꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯥꯏꯔꯤꯗꯨ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯗꯥꯏꯔꯤꯗꯨ ꯄꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯤꯁꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯄꯣꯁꯇꯔ ꯊꯦꯠꯂꯤꯕ ꯃꯈꯣꯏꯒꯤ ꯏꯁꯩ ꯇꯧꯒꯗꯧꯔꯤꯕ ꯖꯒꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯪ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯔꯤꯕ ꯀ꯭ꯔꯤꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨꯅ ꯔꯪ ꯑꯗꯨ ꯁꯪꯖꯤꯜꯂꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯒꯤ ꯂꯧꯊꯣꯛꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯒ ꯃꯍꯥꯛꯀ ꯄꯨꯜꯂꯗꯨꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯑꯁꯤ ꯑꯃꯠꯇ ꯄꯟꯕꯤꯈꯤꯗꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯀ꯭ꯂꯤꯑꯣꯁꯨ ꯊꯣꯛꯂꯛꯈꯤ ꯀ꯭ꯂꯤꯑꯣꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯏꯁꯩ ꯑꯗꯨ ꯑꯩꯅ ꯁꯦꯝꯈꯤꯕꯅꯤ ꯑꯩꯅ ꯁꯩꯔꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯛꯈꯤꯕꯅꯤ ꯑꯗꯨꯒ ꯔꯤꯚ꯭ꯌू ꯄꯤꯔꯛꯄ ꯃꯇꯝꯗꯅ ꯁꯨꯝꯅꯇꯒꯤ ꯅꯪꯒꯤ ꯅꯃꯤꯡ ꯄꯤꯔꯛꯂꯤꯕꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯃꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯒꯤ ꯅꯄꯥꯅ ꯃꯈꯣꯏꯗ ꯄꯩꯁꯥ ꯀꯌꯥ ꯄꯤꯈꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯐꯨꯅ ꯆꯩꯅꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯈꯪꯗꯣꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯂꯤꯑꯣꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅꯗꯤ ꯔꯤꯇꯨꯕꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗꯒꯤ ꯃꯇꯦꯡ ꯑꯃꯈꯛꯇꯪ ꯂꯧꯔꯕꯒꯤ ꯋꯥꯅꯤ ꯃꯥꯅ ꯄꯩꯁꯥ ꯄꯤꯖꯔꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨ ꯐꯔꯦ ꯀꯩꯗꯧꯔꯒꯦ ꯔꯦꯇꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯍꯜꯂꯒ ꯂꯣꯏꯔꯦ
ꯃꯗꯨꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯇ꯭ꯋꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯔꯤꯁꯅ ꯂꯥꯎꯗꯨꯅ ꯃꯉꯣꯟꯗ ꯐꯨꯔꯝꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯔꯤꯚ꯭ꯌꯨ ꯄꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯅ ꯏꯔꯥꯡ ꯁꯥꯒꯠꯂꯝꯃꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯕꯦꯟ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏ ꯃꯁꯦꯜ ꯀꯜꯂꯛꯅꯕ ꯐꯥꯎꯅꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯀ꯭ꯔꯤꯌꯣꯗ ꯆꯥꯛꯇꯣꯔꯤꯕꯅꯤꯅꯦ ꯑꯩ ꯂꯩꯕꯒꯤ ꯕꯦꯟ ꯑꯁꯤ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯕꯦꯟ ꯑꯁꯤ ꯁꯨꯡꯂꯩ ꯂꯩꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗ ꯀ꯭ꯔꯤꯌꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯨꯒꯤ ꯔꯤꯄꯨꯇꯦꯁꯟꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯅꯪ ꯄꯦꯜꯂꯤꯅꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯦꯟ ꯑꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯈꯝꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯁꯣ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯁꯣ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ ꯇꯧꯕꯇꯕꯨ ꯀꯦꯕꯤꯅꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏ ꯁꯨꯝ ꯋꯥꯔꯃꯤꯡ ꯑꯞ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯅꯦꯄꯣꯀꯦꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝ ꯈꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈꯤ ꯑꯗꯨꯒ ꯁꯣ ꯑꯗꯨ ꯃꯍꯥꯛ ꯃꯊꯟꯇ ꯇꯧꯍꯧꯕ ꯇꯥꯈꯤ ꯀꯦꯕꯤꯅꯗꯤ ꯅꯪ ꯅꯊꯟꯇ ꯇꯧꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯣ ꯑꯗꯨ ꯇꯧꯕ ꯆꯪꯉꯛꯈꯤ ꯁꯣ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃ꯭ꯌꯨꯖꯤꯛ ꯊꯥꯗꯣꯛꯂꯒ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯈꯤ ꯏꯁꯩ ꯁꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯣꯗꯤꯌꯟꯁꯁꯤꯡꯗꯨꯁꯨ ꯃꯍꯥꯛꯅ ꯁꯛꯈꯤꯕ ꯏꯁꯩꯁꯤꯡ ꯑꯗꯨꯅ ꯉꯥꯎꯖꯈꯤ ꯃꯗꯨꯒꯤ ꯀꯦꯕꯤꯅ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯀꯦꯕꯤꯁꯨ ꯀ꯭ꯔꯤꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯁꯨ ꯀꯥ ꯑꯃꯗ ꯆꯪꯈꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯕ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯉꯛꯇꯕꯗꯒꯤ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯀꯦꯕꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯣꯛꯂꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯝꯃꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯇꯨꯁꯜꯂꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯀꯦꯕꯤꯁꯨ ꯊꯣꯡ ꯊꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗ ꯐꯣꯔꯦꯅꯔ ꯅꯨꯄꯤ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯚꯥꯞ ꯇꯥꯕꯤꯔꯣ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕ ꯉꯝꯖꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯋꯥꯁꯔꯨꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯖꯥꯠ ꯖꯥꯠ ꯇꯧꯅꯔꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯤꯅꯤꯠ 10ꯗ ꯉꯥꯏꯕ ꯉꯝꯖꯗꯕ꯭ꯔꯥ ꯅꯪꯕꯨ ꯃꯇꯨꯡꯗ ꯁꯣ ꯑꯃ ꯇꯧꯕꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃꯗꯤ ꯐꯪꯂꯦ ꯑꯗꯣ ꯅꯪ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯧ ꯍꯥꯏꯗꯨꯅ ꯃꯥꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯤꯟꯁꯀꯤ ꯃꯅꯥꯛꯇ ꯀ꯭ꯔꯤꯁꯄꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯄꯣꯞ ꯂꯦꯖꯦꯟ ꯑꯃꯅꯤ ꯏꯁꯩ ꯁꯛꯄ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯚ꯭ꯌꯨ ꯑꯁꯤ 100 ꯃꯤꯂꯤꯌꯟ ꯍꯦꯟꯅ ꯂꯥꯛꯄꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯥꯄꯟ ꯀꯥꯖꯗꯨꯅ ꯂꯩꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯀꯦꯕꯤꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯇꯤꯝꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯀꯣꯂꯥꯞ ꯇꯧꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅꯤ ꯃꯗꯨ ꯀ꯭ꯔꯤꯁꯅ ꯑꯗꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒ ꯏꯁꯩ ꯁꯛꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯁꯤ ꯌꯥꯎꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯃꯤꯡ ꯆꯠꯀꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯄꯩꯁꯥ ꯐꯪꯖꯗꯣꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯚꯤꯅꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ YMX ꯔꯦꯀꯣꯔꯗꯁꯀꯤ ꯍꯦꯠꯅꯤ ꯍꯥꯏꯗꯨꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯟꯁꯀꯤ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯦꯅꯦꯖ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯤꯟꯁꯀꯤ ꯔꯥꯏꯠ ꯍꯦꯟꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯔꯥꯛ ꯃ꯭ꯌꯨꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯕꯁꯤ ꯂꯥꯛꯇꯣꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯩ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯏꯁꯩ ꯁꯛꯂꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯤꯡ ꯑꯁꯤꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯌꯥꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯧꯕ ꯁꯩꯁꯛꯄꯁꯤꯡꯕꯨ ꯃꯍꯥꯛꯅ ꯆꯥꯟꯁ ꯄꯤꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯩ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯄꯤꯕ ꯉꯝꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯁꯩꯁꯛꯄ ꯀꯌꯥ ꯃꯅꯨꯡꯁꯨ ꯆꯥꯟꯁ ꯄꯤꯒꯅꯤ ꯅꯈꯣꯏ ꯅꯠꯇ꯭ꯔꯁꯨ ꯑꯇꯣꯞꯄ ꯀꯌꯥ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯍꯤ ꯈꯔꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯥꯔꯒꯦꯠ ꯇꯧꯒꯗꯧꯔꯤꯕ ꯑꯣꯗꯤꯌꯟꯁꯁꯤꯡ ꯑꯁꯤ ꯑꯍꯜ ꯉꯥꯛꯇ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯅ ꯖꯦꯟꯖꯤ ꯀꯥꯡꯕꯨꯁꯤꯕꯨ ꯇꯥꯔꯒꯦꯠ ꯇꯧꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯩꯁꯛꯄ ꯑꯁꯤ ꯃꯌꯥꯝꯅ ꯄꯥꯝꯅꯗꯕꯗꯨ ꯑꯣꯏꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯑꯅꯧꯕ ꯇꯦꯂꯦꯟ ꯊꯤꯕ ꯄꯥꯝꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀ꯭ꯔꯤꯁꯅ ꯂꯣꯏꯅ ꯈꯪꯂꯗꯨꯅ ꯚꯤꯅꯤꯠꯇ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯀ꯭ꯔꯤꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯑꯁꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯑꯃꯅ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯛꯇꯣꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯔꯥꯏꯠꯁꯤꯡ ꯑꯁꯤ ꯏꯀ꯭ꯋꯦꯜ ꯑꯣꯏꯅꯒꯗꯕꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯌꯥꯗꯁꯨ ꯄ꯭ꯔꯃꯣꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯌꯥꯎꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯄꯥꯟꯗ ꯂꯥꯏꯟꯗ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯥꯏ ꯃꯈꯣꯏꯗꯒꯤ ꯑꯃ ꯀꯧꯁꯜꯂꯨꯔꯒ ꯅꯈꯣꯏ ꯏꯁꯩꯁꯤ ꯁꯛꯍꯜꯂꯨ ꯌꯥꯔꯦ ꯚꯤꯅꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯏꯁꯩ ꯄꯥꯝꯃꯤ ꯑꯅꯧꯕ ꯀꯂꯥꯀꯥꯔ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯗꯨꯅ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯆꯠꯈꯤ ꯃꯗꯨꯒꯤꯗꯤ ꯚꯤꯅꯤꯠꯁꯨ ꯄ꯭ꯔꯤꯟꯁꯄꯨ ꯊꯦꯝꯕ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯕꯤꯟꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯚꯥꯏ ꯅꯪꯕꯨ ꯉꯥꯛ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗꯕ꯭ꯔꯥ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤꯁꯨ ꯄ꯭ꯔꯤꯟꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀꯨꯔꯤꯇꯤꯗꯨꯗ ꯑꯩ ꯑꯁꯤ ꯕꯁ ꯇꯦꯁꯇꯩ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯕꯥꯅꯤꯕꯨ ꯃꯐꯝ ꯑꯗꯨ ꯆꯪꯍꯜꯂꯛꯈꯤꯗꯦ ꯀ꯭ꯔꯤꯁꯅ ꯕꯥꯅꯤꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯦꯀꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯅꯤꯕꯨ ꯀꯧꯁꯤꯜꯂꯛꯈꯤ
ꯁꯣꯝꯅꯥꯀꯟꯗ ꯀꯦꯕꯤ ꯑꯃꯁꯨꯡ ꯕꯤꯅꯤꯠꯀ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯅ ꯏꯁꯩ ꯑꯗꯨꯕꯨ ꯀꯝꯄꯣꯖ ꯇꯧꯕ ꯑꯃꯁꯨꯡ ꯃ꯭ꯌꯨꯖꯤꯛ ꯀꯩꯀꯥ ꯄꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯏꯁꯩ ꯑꯗꯨꯒꯤ ꯃꯌꯦꯛ ꯏꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯪꯈꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯁꯨ ꯕꯥꯅꯤꯗ ꯏꯁꯩ ꯏꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯥꯁꯨ ꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯄꯥꯔꯨꯕ ꯃꯇꯝꯗ ꯃꯌꯦꯛ ꯐꯖꯕ ꯀꯌꯥꯃꯔꯨꯝ ꯌꯥꯎꯕꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯕꯥꯅꯤ ꯑꯁꯤ ꯔꯥꯏꯇꯔ ꯑꯣꯏꯍꯟꯕ ꯌꯥꯔꯕꯅꯤ ꯈꯟꯗꯨꯅ ꯕꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯤꯅꯤꯠꯇ ꯏꯁꯩ ꯑꯗꯨ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒ ꯑꯩꯒ ꯕꯁ ꯂꯤꯁꯇ ꯊꯦꯡꯅꯈꯤꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯕꯥꯅꯤꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯥꯅꯤꯁꯨ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕ ꯀꯤꯕꯤ ꯂꯥꯛꯇꯨꯅ ꯚꯥꯏ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯏꯁꯩ ꯃꯌꯦꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯏꯁꯩ ꯍꯦꯛꯇ ꯄꯤꯒꯅꯤ ꯍꯥꯏꯁꯤꯅ ꯀꯃꯥꯏ ꯇꯧꯕ ꯋꯥꯆꯞꯇ ꯃꯦꯁꯦꯖ ꯏꯕ ꯐꯥꯎꯕ ꯅꯪꯅ ꯅꯤꯡꯊꯤꯖꯅ ꯏꯕꯁꯨ ꯉꯝꯖꯗꯅ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯏꯁꯩ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯃꯉꯣꯟꯗ ꯆꯩꯕꯤꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯕꯥꯅꯤꯒꯤ ꯗꯥꯏꯔꯤꯗꯨ ꯀ꯭ꯔꯤꯁꯅ ꯐꯥꯛꯇꯨꯅ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯕꯥꯅꯤꯁꯨ ꯕꯤꯅꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯕꯤꯅꯤꯠꯇ ꯍꯥꯏꯔꯤꯕꯁꯤ ꯄ꯭ꯔꯤꯟꯁꯀ ꯑꯩꯒ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯅꯒꯗꯕꯅꯤ ꯄꯨꯡ 12:30ꯗ ꯄꯤꯒꯗꯕꯅꯤ ꯑꯩ ꯕꯁ ꯂꯤꯁꯇꯩ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯕꯤꯅꯤꯠꯅ ꯕꯥꯅꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯊꯥ 2ꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯕ ꯃꯇꯝꯅꯤ ꯌꯥꯔꯒꯗꯤ ꯑꯝꯇ ꯑꯦꯔꯦꯟꯖ ꯇꯧꯕꯤꯕ ꯌꯥꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯕꯤꯅꯤꯠꯇ ꯕꯥꯅꯤꯅ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯀ꯭ꯔꯤꯁꯁꯨ ꯒꯤꯇꯔ ꯑꯃ ꯄꯥꯏꯗꯨꯅ ꯕꯥꯅꯤꯒꯤ ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯁꯨꯔ ꯄꯥꯜꯂꯗꯨꯅ ꯁꯛꯈꯤꯕꯅꯤ ꯀ꯭ꯔꯤꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯇꯦꯂꯦꯟꯇꯦꯗ ꯑꯣꯏꯕ ꯅꯨꯄꯥꯅꯤ ꯏꯁꯩ ꯃꯌꯦꯛ ꯏꯕ ꯍꯩꯖꯗꯕ ꯇꯥꯔꯒꯁꯨ ꯈꯣꯟꯖꯦꯜ ꯐꯖꯩ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯇꯦꯂꯦꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯩ ꯃꯌꯦꯛ ꯁꯨꯔ ꯄꯥꯟꯕꯁꯤꯅꯤ ꯕꯥꯅꯤꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯁꯅ ꯃꯍꯥꯛꯀꯤ ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯁꯨꯔ ꯄꯥꯜꯂꯗꯨꯅ ꯁꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯕꯤꯅꯤꯠꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯏꯁꯩꯁꯤꯅ ꯀꯩꯅꯣ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯄꯨ ꯃꯐꯝ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯀꯌꯥꯃꯔꯨꯝꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯏꯁꯩ ꯁꯛꯂꯝꯃꯤ ꯏꯁꯩ ꯑꯗꯨ ꯑꯁꯨꯝ ꯁꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯊꯪꯒꯤ ꯑꯟꯇ꯭ꯔꯥ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯥꯒꯤ ꯏꯁꯩ ꯃꯌꯦꯛꯇꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯏꯁꯩ ꯃꯌꯦꯛ ꯈꯪꯗꯦ ꯍꯥꯏꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯇ ꯄ꯭ꯔꯤꯟꯁꯅ ꯍꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯁꯩ ꯃꯌꯦꯛ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤ ꯈꯪꯗꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯈꯪꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯥꯅ ꯕꯥꯅꯤꯗ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯕꯥꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯏ ꯅꯣꯟꯊꯔꯗꯨꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯄꯥꯏꯗꯨꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯦꯞꯆꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯄ꯭ꯔꯤꯟꯁꯅ ꯅꯉꯣꯟꯗ ꯀꯔꯤ ꯑꯣꯐꯔ ꯄꯤ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯤꯟꯁꯅ ꯍꯥꯏꯔꯤꯕꯁꯤ ꯀ꯭ꯔꯤꯁ ꯀꯄꯨꯔꯒ ꯑꯩꯒ ꯀꯣꯂꯥꯞ ꯇꯧꯔꯗꯨꯅ ꯏꯁꯩ ꯑꯃ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄꯤꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯅ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯄꯣꯗꯀꯥꯁ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯄꯤꯒꯅꯤ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯀꯌꯥꯃꯔꯨꯝꯗꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯄꯤꯔꯤ ꯃꯗꯨꯒꯤꯗꯤ ꯔꯤꯇꯨꯕꯤꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯗꯨꯒꯤ ꯀ꯭ꯔꯤꯁ ꯀꯄꯨꯔ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯅꯤ ꯁꯥꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯤ ꯅꯦꯍꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯈꯔ ꯈꯛꯇꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯍꯟꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨ ꯔꯤꯇꯨꯕꯤꯛꯇ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯁꯨ ꯀ꯭ꯔꯤꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯑꯊꯦꯡꯕ ꯐꯥꯎꯕ ꯊꯕꯛ ꯇꯧꯕꯗꯤ ꯉꯝꯃꯣꯏ ꯄꯨꯡ 9:30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩ ꯌꯨꯝ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯁꯨ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯕꯥꯅꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯨꯔꯨꯞ ꯊꯛꯄꯁꯤ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯨꯔꯨꯞ ꯊꯛꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯩ ꯂꯩꯇꯕ ꯃꯐꯝꯗ ꯇꯣꯉꯥꯟꯅ ꯊꯛꯄꯤꯌꯨ ꯀ꯭ꯔꯤꯁꯁꯨ ꯃꯍꯥꯛꯀꯤ ꯆꯨꯔꯨꯞ ꯑꯗꯨ ꯃꯨꯠꯊꯠꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯃꯁꯦꯜ ꯄꯨꯟꯕ ꯃꯇꯝꯗ ꯆꯤꯟ ꯊꯤꯟꯅꯒꯨꯝꯁꯤ ꯆꯤꯟ ꯊꯤꯟꯅꯕꯒꯤ ꯊꯕꯛꯁꯤ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯃꯈꯣꯏꯅꯤꯅ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯦꯕꯤꯅ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯕ ꯃꯇꯝꯗ ꯕꯥꯅꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯏꯁꯩ ꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯗꯨ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯍꯥꯟ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯏꯔꯝꯕ ꯗꯥꯏꯔꯤꯗꯨꯗ ꯏꯔꯈꯤꯕ ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯏꯔꯣ ꯃꯈꯥ ꯇꯥꯕ ꯑꯇꯩꯗꯨꯗꯤ ꯂꯣꯏꯅ ꯁꯦꯒꯥꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯣꯜ ꯑꯗꯨ ꯆꯤꯡꯁꯤꯜꯂꯗꯨꯅ ꯗꯥꯏꯔꯤꯗꯨ ꯂꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯕꯥꯅꯤꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯃꯁꯤ ꯄ꯭ꯔꯥꯏꯚꯦꯠꯅꯤ ꯃꯁꯤꯗ ꯑꯔꯣꯟ ꯑꯊꯨꯞ ꯀꯌꯥꯃꯔꯨꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯇꯩ ꯅꯠꯇꯦꯅ ꯅꯪꯒꯤ ꯂꯤꯔꯤꯛꯁ ꯑꯗꯨ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯕꯥꯅꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯥꯅꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯏꯔꯝꯕꯅꯤ ꯑꯗꯣ ꯑꯩꯅ ꯁꯦꯒꯥꯏꯈ꯭ꯔꯦ ꯑꯩ ꯀꯥꯎꯁꯨ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯇꯤ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯃꯔꯝꯗꯤ ꯕꯥꯅꯤꯕꯨ ꯊꯥꯖꯔꯗꯨꯅ ꯃꯍꯥꯛꯅ ꯏꯁꯩ ꯑꯃ ꯄꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯐ꯭ꯔꯦꯟꯁꯇ ꯋꯥꯁꯛꯂꯝꯂꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯏꯁꯩ ꯑꯗꯨꯒꯤ ꯄꯦꯖ ꯑꯗꯨꯕꯨ ꯁꯦꯒꯥꯏ ꯍꯥꯏꯔꯤꯗꯨꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥꯔꯥ ꯑꯗꯨꯒ ꯅꯁꯥꯒꯤ ꯍꯦꯟꯔꯥꯏꯇꯤꯡ ꯑꯗꯨ ꯄꯥꯝꯗꯕꯩꯔꯣ ꯅꯪꯅ ꯁꯦꯒꯥꯏꯗꯨꯕꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏꯟ 2 ꯐꯥꯎꯕꯗꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏꯗꯅ ꯅꯪꯁꯨ ꯑꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯥꯅꯤꯅ ꯍꯥꯏꯔꯛꯈꯤ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗꯨꯗ ꯑꯩ ꯑꯁꯤ ꯈꯔ ꯀꯥꯎꯒꯟꯕꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯗꯥꯏꯔꯤ ꯄꯥꯏꯗꯨꯅ ꯗꯥꯏꯔꯤ ꯇꯣꯏꯅ ꯏꯔꯤꯕꯁꯤ
ꯑꯗꯨ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯗꯥꯏꯔꯤꯁꯦ ꯀꯥꯎꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯗꯤ ꯗꯥꯏꯔꯤ ꯄꯨꯕ ꯀꯥꯎꯔꯝ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯕꯤꯅ ꯂꯧꯔꯛꯂꯤꯕ ꯑꯁꯤꯅ ꯃꯐꯝ ꯑꯁꯦ ꯍꯥꯏꯕꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤ ꯋꯥꯏꯕ ꯃꯇꯝꯗ ꯄꯨꯡ ꯑꯃꯗ ꯂꯨꯄꯥ 3,000ꯅꯤ ꯂꯧꯔꯤꯕꯁꯤ ꯅꯈꯣꯏꯅ ꯏꯁꯩ ꯑꯗꯨ ꯕꯥꯕꯠ ꯏꯔꯗꯨꯅ ꯏꯁꯩ ꯑꯗꯨ ꯁꯛꯄ ꯍꯧꯕ ꯌꯥꯗꯕ꯭ꯔꯕ ꯕꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯐꯥꯛꯇꯣꯛꯏ ꯗꯥꯏꯔꯤꯗꯨ ꯐꯥꯛꯇꯣꯛꯄ ꯃꯇꯝꯗ ꯃꯅꯤꯁꯀ ꯃꯈꯣꯏꯅꯤꯒꯤ ꯃꯃꯥꯡ ꯊꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯁꯥꯎꯃꯟꯈꯤꯗꯨꯅ ꯁꯦꯒꯥꯏꯈꯤꯕꯅꯤ ꯃꯗꯨ ꯁꯦꯒꯥꯏꯕꯗ ꯏꯁꯩ ꯀꯌꯥ ꯃꯔꯨꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯥꯁꯨ ꯗꯥꯏꯔꯤꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯏꯁꯩ ꯑꯗꯨ ꯏꯈꯤꯗꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯏꯁꯩ ꯑꯗꯨ ꯑꯃꯠꯇ ꯏꯕ ꯉꯝꯖꯔꯝꯗꯦ ꯃꯗꯨꯗꯤ ꯀꯦꯕꯤꯅ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯉꯁꯥꯏꯒꯤ ꯂꯨꯄꯥ 3,000 ꯑꯗꯨ GST ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯕ꯭ꯔꯦꯛ ꯉꯥꯛꯇꯪ ꯂꯧꯔꯛꯀꯦ ꯑꯗꯨꯒ ꯅꯈꯣꯏꯅꯤ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯗꯨꯅ ꯁꯠ ꯇꯧꯕ ꯌꯥꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯀꯦꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯈꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁ ꯑꯃꯁꯨꯡ ꯕꯥꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯍꯧꯏ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯅ ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯏꯁꯩ ꯑꯁꯤ ꯑꯩ ꯏꯕ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯏꯆꯤꯛ ꯆꯤꯛꯄ ꯀꯥ ꯑꯁꯤꯗ ꯏꯐꯨꯟ ꯐꯨꯡꯀꯠꯂꯗꯨꯅ ꯑꯩ ꯀꯔꯤꯕꯨ ꯏꯗꯣꯔꯤꯕꯅꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯃ꯭ꯌꯨꯖꯤꯛ ꯑꯀꯟꯕ ꯑꯃ ꯊꯥꯔꯝꯃꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯔꯦ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ ꯊꯤꯜꯂꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯇꯥꯔꯒꯗꯤ ꯏꯔꯣꯗꯅ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯗꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯔꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯁꯩ ꯏꯅꯕꯒꯤ ꯃꯣꯇꯤꯚꯦꯁꯟꯁꯨ ꯄꯤꯗꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯏꯟꯁꯄꯤꯔꯦꯁꯟꯁꯨ ꯌꯥꯎꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯎꯟ ꯄ꯭ꯔꯣ ꯑꯣꯏꯔꯤꯕ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯗ ꯏꯁꯩ ꯂꯤꯁꯤꯡ ꯀꯌꯥꯅ ꯄꯨꯊꯣꯛꯈ꯭ꯔꯤꯕꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯏꯁꯩ ꯏꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯕꯥꯅꯤꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯏꯁꯩ ꯀꯌꯥꯃꯔꯨꯝ ꯔꯦꯀꯣꯔꯗ ꯇꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯏꯁꯩꯗꯤ ꯏꯈꯤꯕꯗꯤ ꯂꯩꯔꯝꯃꯣꯏꯗꯅ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯑꯇꯣꯞꯄ ꯃꯐꯝ ꯅꯤꯡꯁꯤꯡꯗꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯤꯁꯁꯨ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨ ꯃꯨꯊꯠꯂꯝꯃꯤ ꯃꯗꯨꯒꯤ ꯕꯥꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯏꯁꯩ ꯅꯨꯡꯉꯥꯏꯕ ꯑꯄꯥꯝꯕ ꯑꯃ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯤꯕꯁꯤ ꯃꯣꯃꯦꯟ ꯑꯃ ꯅꯤꯡꯁꯤꯡꯏ ꯍꯔꯥꯎꯕꯒꯤ ꯃꯣꯃꯦꯟ ꯏꯃꯥꯟꯅꯕ ꯇꯤꯟꯅꯕꯒꯤ ꯃꯣꯃꯦꯟ ꯊꯋꯥꯏ ꯆꯥꯛꯄꯒꯤ ꯃꯣꯃꯦꯟ ꯅꯨꯡꯁꯤꯕꯒꯤ ꯃꯣꯃꯦꯟ ꯍꯤꯠ ꯑꯣꯏꯕ ꯏꯁꯩꯗꯤ ꯀꯌꯥꯃꯔꯨꯝ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯗꯤ ꯅꯣꯡ ꯅꯤꯅꯤ ꯊꯥ ꯑꯃ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯗꯨꯒꯤ ꯏꯁꯩ ꯑꯗꯨ ꯇꯥꯔꯝꯂꯒ ꯀꯥꯎꯊꯣꯛꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯊꯃꯣꯏꯗ ꯄꯥꯟꯒꯗꯕ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯏꯁꯩ ꯑꯁꯤꯗꯤ ꯍꯦꯛꯇ ꯄꯪꯏꯗ ꯏꯗꯨꯅ ꯄꯪꯁꯥꯗ ꯁꯥꯗꯨꯅ ꯄꯪꯁꯦꯝꯗ ꯁꯦꯝꯗꯨꯅ ꯁꯛꯄ ꯌꯥꯕ ꯏꯁꯩꯁꯨ ꯅꯠꯇꯦ ꯃꯗꯨꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯏꯒꯗꯕ ꯏꯁꯩꯅꯤ ꯃꯗꯨꯒꯨꯝꯕ ꯏꯁꯩ ꯑꯗꯨꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯣꯃꯦꯟ ꯑꯃ ꯆꯪꯏ ꯃꯇꯥꯡ ꯑꯗꯨꯗ ꯐꯥꯎꯔꯛꯈꯤꯕ ꯊꯃꯣꯏꯗ ꯏꯍꯨꯜ ꯂꯥꯛꯈꯤꯕ ꯄꯣꯠ ꯑꯗꯨ ꯑꯉꯧꯕ ꯏꯁꯩꯗ ꯇꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯁꯩ ꯁꯦꯝꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯏꯁꯩ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜꯍꯨꯗ ꯑꯃꯁꯨꯡ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯍꯥꯟꯕ ꯅꯣꯡ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯍꯟꯗꯣꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯁ꯭ꯄꯤꯁꯤꯑꯦꯜ ꯁꯣꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯇꯣꯔꯤꯕꯅꯤ ꯀ꯭ꯔꯤꯁꯁꯨ ꯕꯥꯅꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯕꯥꯅꯤꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯟꯊꯗꯅ ꯉꯥꯡꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯇ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯃꯇꯥꯡ ꯆꯥꯗꯅ ꯑꯩꯁꯨ ꯄꯉꯥꯡꯗ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯔꯤꯁꯅ ꯕꯥꯅꯤꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯁꯨ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯀ꯭ꯔꯤꯁꯅ ꯕꯥꯅꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯨ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯁꯤ ꯌꯥꯎꯕ ꯌꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯁꯨ ꯋꯥꯛꯑꯥꯎꯠꯁꯨ ꯇꯧꯔꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯣꯇꯤꯚꯦꯁꯟꯁꯨ ꯐꯪꯕ ꯌꯥꯏ ꯑꯩ ꯁꯥꯟꯅꯕ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯕꯥꯅꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀ꯭ꯔꯤꯀꯦꯠꯁꯨ ꯁꯥꯟꯅꯕ ꯍꯩꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯌꯨꯁꯨ ꯌꯥꯗꯦ ꯅꯪꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯤꯗꯨꯅ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯒꯤꯗꯤ ꯁꯣꯂꯨꯁꯟ ꯊꯤꯒꯗꯕꯅꯤ ꯄꯨꯟꯁꯤꯗ ꯐ꯭ꯔꯟꯠ ꯐꯨꯠꯇ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯦꯡꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯤꯁꯅ ꯂꯥꯎꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯄꯤꯠꯁꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯁꯇꯔ ꯑꯣꯐ ꯆꯦꯁꯤꯡ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯂꯦꯖꯦꯟꯅꯤ ꯀꯤꯡ ꯀꯣꯍꯂꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯁꯥꯟꯅꯗꯣꯔꯤꯕ ꯃꯦꯆ ꯑꯁꯤ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯋꯥꯔꯜꯗ ꯀꯞ ꯒꯦꯝꯅꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯨꯞꯅꯇꯒꯤ ꯔꯟ 5 ꯂꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯂꯥꯁ ꯕꯣꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯗꯨꯅ ꯕꯣꯜ ꯂꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯇꯦꯗꯤꯌꯝ ꯑꯁꯤꯁꯨ ꯄꯨꯔꯥ ꯎꯟ ꯋꯥꯏ ꯑꯃꯨꯛ ꯆꯤꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯀꯥꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ 6 ꯌꯩꯗꯕ ꯌꯥꯔꯔꯣꯏ ꯃꯇꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯂꯩꯔꯝꯗ꯭ꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯥꯅꯤꯗ ꯍꯥꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯣꯜ ꯑꯗꯨ ꯂꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ 6 ꯀꯟꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯟꯖꯈꯤꯕ ꯃꯍꯥꯛꯀꯤ ꯗ꯭ꯔꯤꯝ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ I love you ꯀ꯭ꯔꯤꯁ ꯀꯄꯨꯔ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯇꯥꯖꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯀ꯭ꯔꯤꯁꯀꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨꯗ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯐꯪꯂꯗꯨꯅ ꯏꯁꯩ ꯑꯃ ꯏꯕ ꯍꯧꯔꯛꯈꯤ ꯏꯁꯩ ꯃꯌꯦꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯗꯨꯕꯨ ꯁꯨꯔ ꯄꯥꯜꯂꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯈꯤ ꯀ꯭ꯔꯤꯁꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯕꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯇꯣꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯅ
Nahong Saduna Bani Bukisalami Amazon Gari do Kanakana Toromi. Mata Udra Bani Suyana Pakapa Habdo K. Mata Usuna Bani Pumhaki Mayumada, Pungnipan Makai Taramdai Madamadu Telaki. Gari do Paladuna, Matam Karati Walidana Nasusanki the Wahaduna Mana Bani Darake. Mana Kudanga the Wadamak Padra Lerami Amazon Pungnipan Makai Tavangariduna. Mausum of Hamadaki Zatki, Mata Udra Bani Suyam Naktuni Jaw Habdo Remi. Isai Mega do Kara Iraduna Mahana Mo. Krista Tazan Matamadra, Christo Bido Linto, among the Shavin sexually. Matodra Masu Karadana, opposite the headphone after the Natolake. Matosuna Bani Baso, Krista Maki, Mamanabuka, Singaduga, Sakang Makan Halami, no with the Makwini Gari Tokun Lapo Matamada, Krista Maki Mapadu, Yung of the Chapi Mong, Urba Matamda, Makwina Sakada by Kaido, Statavida, Lambidu Kotono in the Chalami, Mong with the Vanina, Karikino had Hango Matamda, Christo Pahumum Tapiram Day. Matosuna Vani Amazon Chris Makwani Yam one of Honaduna Ishayado, Evil Verdana Sur Pan Verdana, Prince Kimulata Latuna Ishaydo Tarami, Ishaydo Tabamatanda, Prince Nadi, Isay Siam Pamle had Harake, Amazon, Beneath the Kondo we had Hanke, Madi Bini directly Pasna, Isay Sipiana Fazare, Adobo, Rape Kijagam to the Yawdi, come out of the Ribadunary. Mother Prince Harley Pasna, Adukatoroga had Hapamadamada. Prince Ki Savary, Aduga, Nangi, Saka the Bay Shajagamatic Shom to Yawdana Kamato Triba, Madi Bini Mumakata Livasana, Nangi John Raga Magi John Raga Sigakara Kenaba Marine, Atopomi Mako, then I say it was Harlesro. Mother Kevina, Atopomiko Brazo, Adona Pamli, Mong to Dipon Solaka Recatorogi. Christian Mapagi Mong, Urubumatam the Mark Tawayan Sakcherami, Amazon Mana, Kudak the Harliva say, Hangit Pirasuya and Trahan Harake. Wahum the Tarbomatanda, Prince Samsung Bini Suyarami. Makoi says he am the one assembly Kevini, Adabo. Atopo is a Mamuksha or High Matamda, Makwai South the sounding pump topany Adabo. Mark if you was in a yard of Badagi, say the Hondo Patavi Mongadura, Marso, Yai Hadun Hakivani, Wapum the Tarbomatamda, Prince Na, Yamfai. Nangi decision to Chome, Nangam Tuna Power in Hamdra Mark, Papum the Richard K. Mapumudri mission at Lucana Craba Matunda, Vanina Crisare. You say to see the one of Matamda Quina, I know till Kangana Yamna one of Honakivani. Although Masi say original so Ivanina. Nangi tenency, Bibum Kudimona Kanga with the Mutaquina as soon as Sinkivani. Chris Capor having been as a pound with the Mutaquina Honakivani. Although Habzina arrived at Mikupasira Kariki the Mutanona, he says to Hontoke had no calibity. Mother Christine, none of Masiki say Sham Kiba Madame Dinana, Prince interview alone with the same Kibani. Otherwise, I know Masiki says Sham Kibasina, Prince Namaduki said the book upload on with the same Kibani. Although Prince Araban pass in a day, Karigum said the hip hop Kumbare Kumbayam Taragadi. Manamadu upload of you have Suyaroi. Adu Taragadi says Shemagi Karikana Bulerige, Wapam Tarabu Matamda, Banin Adu Taragadi Mahakang under the Yana Bohonogana. How you Mangola Masiki says it, Tamoy the Gishem Kiwachani, Masi the feelings camera Yauri. He says it Tarabamatan the Vipum Kudimana Pamani Aduga. Adu Karikumana compromise of Taragadi says a hit or Yivatarakas Karibukana Beletrigi. Nangitamoy the Apen Mahabdo were written. Madidi, Christus Sankalatana Vani Dare, Kado Haribnoibo, ha, I necessarily by say Pony Basibo Ibo. Lai bay punsi sa dum hingo hari brava. Ay na pauli sa pachani. Madig matakta. May pagpa musong iming chat pasini. Ay na pauli sa punamang ni hadon harake. Wapang mutar pa matamda. Bani na Krista si yam na papa na paano hadon kalamani. Adabo. Mga sidi pasyano sa yam na pamba. Mabukjel. Luda ba mini hadon kanjarami. Maramudra mga sa mapong masising ado yung saludra mapamudra tuloketa wo matamadra. Krista mahapo kamzara duna. Nang kaya chalibano. Ay ko isay siyang matawali. Mga na mapamudra tuloketa wo matamadra. Mapamudra police ani lalami, police ani duna Crispo, Mapamudra Gangasi Singadura had Harake, Mani had Hare. Wari Malay, I call ye, officer Namukori Mapantolo Haduna, Crispo Mapamudra Potorake, policing the Crispo Pudunachapi Mond, Urbumatamda, Bani the Yamake, Makoi officer Krista Hanipasi Nang in a Minkarika we had an Harpomatamda, Chris Kapur had Hare, full name Hypomatam the Kai had Harake, Napai Mikika we had an Harpomatamda, Asoka Pulko we had Harake, Aduga. Makoi police kari the money da Mapa to Pamdra Lerami, Mapa to you full Langaudra Mapamudra Pamani. The same habitat the police in the Mapasible part of Pudulak by Maramde, Mahana Mapamada, Mikana Vedamata Padre Pro Leveni. Makoi police constable Nahara Vasina, Margasia Hana Suna de Tom Dabnita, Mark in the Pido Siki the Gasumata of Given had Haraki. Madi the police Duna, Krista Haragipasi Nangina Pass in a Karigumba Asuna. You took Selaka Mikanavata Gadi, Matungani Napadate, Nangjupula Padre Pudun Sakani Hadunarke. Other one as you in the Mapo, one in Peter Mapom said Hadoptuna Salamani Haduna, Mapatu Mapam the Tamunusake. Vanisu Tolibumatawodo, Uzatuna Reme, Aduga. Krishna, Suyam Sawalivasi Karikino Haduna Mana Kaluba Matamda. Maki Punsi Variasi Asumataron when you have seen Mana Kalutana.
ꯃꯥꯅ ꯀ꯭ꯔꯤꯁꯄꯨ ꯂꯥꯟꯅ ꯖꯁ ꯇꯧꯔꯨꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨꯒ ꯋꯥꯔꯤ ꯁꯨꯡꯁꯥꯟ ꯁꯥꯟꯅꯔꯝꯗꯦ ꯃꯗꯒꯤꯗꯤ ꯀꯦꯕꯤꯅ ꯑꯁꯣꯛꯄꯨ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯌꯥꯅꯤ ꯑꯩ ꯏꯊꯟꯇ ꯆꯠꯆꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯇꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯀ꯭ꯔꯤꯁꯄꯨ ꯌꯣꯜꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯇꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯀ꯭ꯔꯤꯁꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯁꯨ ꯑꯗꯨꯃꯛ ꯌꯦꯡꯖꯗꯨꯅ ꯂꯩꯔꯝꯃꯤ ꯅꯪ ꯅꯊꯟꯇ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯌꯥꯎ ꯇꯥꯔꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯀꯦꯕꯤꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯥꯔꯒꯗ꯭ꯔꯣꯒ ꯊꯥꯗꯣꯛ ꯌꯥꯔꯦ ꯁꯤꯔꯁꯨ ꯁꯤꯖꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯇꯤ ꯁꯥꯎꯕ ꯂꯣꯏꯗꯨꯅ ꯃꯄꯥꯗꯨꯗ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯒꯗꯨꯅ ꯆꯠꯂꯣ ꯁꯤꯒꯦꯁꯨ ꯁꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗꯨꯕꯨ ꯁꯣꯔꯣꯛꯇ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯀ꯭ꯔꯤꯁꯅ ꯃꯄꯥꯗꯨꯕꯨ ꯄꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯑꯩꯅ ꯇꯣꯏꯅ ꯈꯣꯡꯕꯥꯟꯗꯒꯤ ꯆꯤꯡꯈꯠꯇꯨꯅ ꯊꯝꯃꯝꯗꯨꯅ ꯑꯩ ꯑꯁꯤ ꯁ꯭ꯀꯨꯜ ꯀꯥꯔꯤꯕꯅꯤ ꯃꯥꯒꯤ ꯈꯣꯡꯎꯞ ꯆꯥꯝꯕ ꯃꯍꯥꯛꯀꯤ ꯊꯕꯛ ꯏꯟꯈꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯤꯕꯅꯤ ꯐꯔꯦ ꯅꯪꯅ ꯌꯨ ꯌꯥꯝꯅ ꯊꯛꯅꯤꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯎ ꯌꯨ ꯄꯤꯊꯛꯀꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗꯨꯕꯨ ꯆꯤꯡꯉꯗꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯍꯨꯟꯗꯣꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯟꯒꯦꯁꯨ ꯇꯧꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯚꯥꯅꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯃꯗꯨꯒꯤꯗꯤ ꯈ꯭ꯔꯤꯁꯇꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯅꯪꯅ ꯌꯨ ꯌꯥꯝꯅ ꯊꯛꯅꯤꯡꯕ ꯇꯥꯔꯒꯗꯤ ꯁꯦ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯕꯗꯦ ꯁꯦ ꯄꯩꯁꯥꯁꯨ ꯄꯨꯔꯣ ꯑꯗꯨꯒ ꯌꯨꯗꯨ ꯊꯛꯎꯆꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯪꯁꯤꯜꯂꯝꯃꯤ ꯅꯪꯅ ꯌꯨ ꯌꯥꯝꯅ ꯊꯛꯅꯤꯡꯕꯗꯣ ꯊꯛꯎꯆꯣ ꯑꯗꯨꯒ ꯅꯪꯅ ꯁꯤꯈꯤꯕ ꯃꯇꯝꯗ ꯀꯅꯥꯝꯇꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯥꯗꯨꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯁꯨ ꯏꯀꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯅꯗꯤ ꯃꯄꯥꯗꯨꯕꯨ ꯍꯧꯒꯠꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯥꯅꯤꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯆꯗꯨꯅ ꯌꯦꯡꯂꯝꯃꯤ ꯅꯪ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯁꯨ ꯃꯍꯥꯛꯅ ꯀ꯭ꯔꯤꯀꯦꯠ ꯍꯦꯛ ꯁꯥꯟꯅꯕ ꯖꯒꯥꯗꯨ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀ꯭ꯔꯤꯀꯦꯠ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯀ꯭ꯔꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯀꯦꯠ ꯁꯨꯝ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯕꯥꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯕꯥꯅꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯀ꯭ꯔꯤꯁꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯖꯈꯤ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯏꯌꯨ ꯍꯥꯏꯕ ꯔꯦꯞ ꯑꯗꯨ ꯑꯩ ꯏꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯏꯈꯤꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯁꯤꯗ ꯏꯍꯨꯜ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯁꯨ ꯑꯗꯨꯃꯛ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯇ ꯋꯥꯐꯝ ꯑꯃ ꯍꯥꯏꯂꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯄ ꯄꯥꯝꯃꯤ ꯅꯪꯒꯤ ꯄꯥꯁ ꯑꯃ ꯂꯩꯕ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤꯁꯨ ꯄꯥꯁ ꯑꯃ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯍꯦꯁ ꯑꯌꯔ ꯍꯥꯏꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯈꯤ ꯃꯍꯥꯛ ꯑꯁꯤ ꯀꯣꯂꯦꯖꯇ ꯑꯩꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯩꯒ ꯂꯨꯍꯣꯡꯅꯅꯤ ꯐꯥꯎꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯗꯨꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯏꯁꯤꯀꯥ ꯒ꯭ꯂꯣꯕꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯊꯦꯡꯅꯈꯤ ꯍꯥꯏꯕꯗꯤ ꯔꯥꯖꯦꯁ ꯒ꯭ꯂꯣꯕꯔꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯜꯃꯦꯠ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯄꯨꯅꯤ ꯃꯈꯣꯏꯅꯤꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯦꯁꯁꯨ ꯄ꯭ꯔꯃꯣꯁꯟ ꯐꯪꯈ꯭ꯔꯦ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯀꯥꯎꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯍꯥꯛꯄꯨ ꯑꯁꯨꯃꯛ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯣꯏꯖꯔꯤꯕ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯔꯥꯏꯇꯤꯡ ꯑꯁꯤꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯑꯃꯨꯛ ꯂꯥꯛꯏ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯂꯥꯛꯈꯤ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯁꯨ ꯃꯗꯨꯒꯤ ꯏꯔꯩ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯎꯊꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯩ ꯅꯣꯛꯑꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯣꯛꯂꯦ ꯑꯗꯨꯒ ꯑꯩꯁꯨ ꯏꯕꯁꯨ ꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯄꯥꯁ ꯀꯥꯎꯕ ꯉꯝꯕ ꯑꯁꯤꯒꯨꯝꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯐꯥꯎꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯄꯥꯁ ꯑꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯅꯪ ꯌꯥꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯐꯔꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯚꯥꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯤꯇꯩ ꯃꯄꯤ ꯔꯥꯖꯤꯟꯊꯔꯗꯨꯅ ꯚꯥꯅꯤꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯤꯁꯀꯤ ꯃꯄꯥꯗꯨꯁꯨ ꯕꯦꯟꯗꯔ ꯑꯃꯗꯤ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯕꯅꯤ ꯕꯦꯟꯗꯔ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯂꯝꯃꯤ ꯑꯁꯨꯝ ꯇꯥꯟꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯄꯩꯁꯥ ꯄꯤꯔꯛꯈꯤꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯗꯨꯅ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯄꯩꯁꯥ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯛꯂꯤꯕꯁꯤ ꯐ꯭ꯔꯤꯗ ꯊꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕ ꯃꯇꯝ ꯑꯗꯨꯗ ꯕꯦꯟꯗꯔꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤ ꯅꯪꯒꯤ ꯃꯃꯥꯡꯊꯛꯀꯤ ꯁꯣꯠꯈꯤꯕꯒꯤ ꯄꯩꯁꯥ ꯑꯗꯨꯅꯤ ꯌꯥꯂꯦ ꯅꯪꯒꯤ ꯕꯦꯒ ꯑꯗꯨꯁꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯕꯦꯒ ꯑꯗꯨ ꯃꯨꯜꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯈꯟꯅꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁ ꯑꯃꯁꯨꯡ ꯕꯥꯅꯤꯁꯨ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯄꯥ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯒ ꯃꯤꯒ ꯐꯨꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯟꯅꯕꯁꯤꯡ ꯑꯗꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯕꯕꯥꯒꯤ ꯕꯦꯒ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯃꯄꯥꯅ ꯕꯦꯒ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯆꯩꯅꯔꯤꯕꯁꯤꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ ꯕꯦꯒ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯇꯣ ꯌꯥꯎꯏ ꯑꯃꯁꯨꯡ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯀ꯭ꯔꯤꯁꯀꯤ ꯐꯣꯇೋ ꯌꯥꯎꯔꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯃꯄꯥ ꯑꯗꯨ ꯍꯤꯡꯅ ꯀꯞꯂꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯄꯥꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ
ꯃꯔꯝꯗꯤ ꯃꯄꯥ ꯑꯁꯤꯅ ꯑꯁꯨꯝꯕ ꯐꯤꯚꯝꯗ ꯂꯥꯛꯈꯤꯕꯁꯤ ꯃꯃꯥꯗꯨ ꯂꯩꯈꯤꯗꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯃꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯕꯥꯅꯤꯅ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥ ꯑꯗꯨꯕꯨ ꯌꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯊꯥ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯁꯤ ꯍꯥꯏꯕꯗꯤ ꯐꯤ ꯑꯁꯤ ꯂꯨꯄꯥ 40,000 ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯥꯕ ꯊꯛꯄ ꯂꯩꯕ ꯄꯨꯝꯅꯃꯛꯀꯤ ꯄꯩꯁꯥꯅꯤ ꯑꯗꯨꯒ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯆꯍꯤ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛ 7,60,000 ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯒꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯑꯁꯤ ꯍꯥꯞ ꯄꯦꯃꯦꯟ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯥꯅꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯂꯝꯗꯦ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯒꯤꯗꯃꯛꯇ ꯈꯜꯂꯗꯨꯅ ꯀ꯭ꯔꯤꯁꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯛꯈꯤ ꯍꯥꯏꯕꯗꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯕꯥꯅꯤꯅ ꯍꯪꯕ ꯃꯇꯝꯗ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯄꯥꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯀꯟꯗꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯕꯥꯅꯤꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯖꯔꯝꯃꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯅꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯖꯔꯗꯨꯅ ꯃꯈꯣꯏ ꯕꯤꯅꯤꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯕꯤꯅꯤꯠꯇ ꯄꯩꯁꯥ ꯈꯔ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯕꯤꯅꯤꯠꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯤꯔꯛꯇꯣꯔꯤꯕ ꯏꯁꯩ ꯑꯗꯨꯒꯤ ꯀꯣꯄꯤꯔꯥꯏꯠ ꯑꯃꯁꯨꯡ IP ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯀ꯭ꯔꯦꯗꯤꯠꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯃꯠꯇ ꯂꯧꯗꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯔꯛꯈꯤ ꯀ꯭ꯔꯤꯁꯁꯨ ꯃꯄꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯔꯤꯝꯁꯤꯡ ꯑꯗꯨ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯈꯤꯕ ꯇꯥꯔꯒꯁꯨ ꯃꯄꯥꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯏꯁꯩ ꯑꯗꯨꯒꯤ ꯀꯣꯄꯤꯔꯥꯏꯠ ꯑꯗꯨ ꯕꯤꯅꯤꯠ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯇ ꯄꯤꯊꯣꯛꯈꯤ ꯑꯗꯨꯒ ꯏꯁꯩ ꯑꯁꯤꯒ ꯅꯪꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕꯤꯅꯤꯠꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯤꯟꯁꯁꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯥꯅꯤꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯔꯝꯃꯤ ꯑꯃꯁꯨꯡ ꯕꯥꯅꯤꯒꯤ ꯀꯝꯄꯅꯤꯗꯨꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕꯒꯤꯗꯃꯛꯇ ꯕꯥꯅꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯕꯥꯅꯤꯁꯨ ꯑꯣꯏꯔꯝꯃꯤ ꯑꯃꯁꯨꯡ ꯕꯥꯅꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯀꯣꯟꯇ꯭ꯔꯦꯛ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯏꯟ ꯇꯧꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯁꯨ ꯄꯩꯁꯥꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯥꯏꯟ ꯇꯧꯈꯤ ꯃꯃꯥꯡꯗꯗꯤ ꯀꯣꯟꯁꯔꯠ ꯑꯗꯨꯒꯤ ꯄꯥꯁꯇ ꯀ꯭ꯔꯤꯁꯀꯤ ꯃꯃꯤꯡ ꯑꯁꯤ ꯌꯥꯎꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯔꯤꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯔꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯀꯤ ꯃꯃꯤꯡ ꯑꯗꯨꯁꯨ ꯀꯛꯊꯠꯈꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯄꯥꯁꯁꯤꯡ ꯄ꯭ꯔꯤꯟꯠ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯡ 9:30 ꯇꯥꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯕꯥꯅꯤꯕꯨ ꯀ꯭ꯔꯤꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯕꯥꯏꯛ ꯊꯧꯗꯨꯅ ꯊꯤꯜꯂꯛꯑꯝꯃꯤ ꯕꯥꯅꯤꯁꯨ ꯆꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯥꯅꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯘꯔꯤꯗꯨ ꯌꯦꯡꯂꯗꯨꯅ ꯑꯩꯒꯤ ꯄꯨꯡ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ 9:30 ꯇꯥꯒꯗꯕ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯕꯥꯅꯤꯅ ꯄꯨꯡ 9:30ꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯕꯥꯅꯤꯅ ꯀꯩꯅꯣ ꯍꯌꯦꯡ ꯎꯅꯗꯣꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯕꯥꯅꯤꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯕꯩ ꯎꯅꯗꯣꯔꯤꯕꯅꯣ ꯏꯁꯩ ꯑꯃꯒꯤ ꯃꯇꯥꯡ ꯉꯥꯡꯅꯈꯤꯕꯅꯤ ꯑꯗꯨꯒ ꯏꯁꯩ ꯑꯗꯨ ꯅꯪꯅꯁꯨ ꯏꯕꯤꯈ꯭ꯔꯦ ꯄ꯭ꯔꯤꯟꯁꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯅꯪꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯐꯪꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯧꯊꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯄꯩꯁꯥ ꯐꯖꯅ ꯐꯪꯂꯦ ꯍꯥꯏꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯋꯥꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯁꯨ ꯑꯗꯨꯃꯛ ꯇꯥꯖꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯦ ꯃꯥꯡꯈꯤꯅꯤ ꯍꯥꯏꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯃꯥꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯡ 9:30 ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯕꯥꯅꯤꯕꯨ ꯃꯍꯥꯛꯅ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯝꯃꯤ ꯀ꯭ꯔꯤꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯕꯥꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕꯦꯒ ꯑꯃ ꯌꯥꯜꯂꯗꯨꯅ ꯑꯗꯨꯃꯛ ꯀ꯭ꯔꯤꯁꯄꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯆꯥꯅꯨꯄꯤꯗꯨ ꯊꯕꯛ ꯔꯤꯒꯨꯂꯔ ꯇꯥꯕꯒꯤꯗꯃꯛꯇ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯇꯤꯚꯤꯗ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯇꯨꯅ ꯄ꯭ꯔꯤꯟꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯅꯤꯒꯤ ꯊꯃꯣꯏꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯝꯇꯅ ꯈꯜꯂꯨꯗꯦ ꯄ꯭ꯔꯤꯟꯁꯁꯨ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯁꯩ ꯑꯗꯨꯒꯤ ꯁꯩꯔꯥꯡꯕꯁꯤ ꯃꯍꯥꯛꯅ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯁꯩꯁꯛꯄꯁꯨ ꯃꯍꯥꯛꯅ ꯑꯣꯏꯔꯦ ꯃꯥꯅ ꯅꯨꯃꯤꯠ 10 ꯀꯥ ꯑꯃꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤꯗ ꯏꯁꯩ ꯑꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯕꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯐꯥꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯃꯁꯨꯡ ꯄꯥꯁ ꯑꯗꯨꯗ ꯕꯥꯅꯤꯅ ꯀ꯭ꯔꯤꯁꯀꯤ ꯃꯃꯤꯡ ꯀꯛꯊꯠꯄꯗꯨꯁꯨ ꯎꯔꯝꯃꯤ ꯀꯣꯟꯁꯔꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯦ ꯀꯣꯟꯁꯔꯠꯀꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯅ ꯁꯦꯝꯈꯤꯕ ꯏꯁꯩ ꯑꯗꯨ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗꯗꯤ ꯏꯁꯩ ꯑꯁꯤ ꯀ꯭ꯔꯤꯁꯅ ꯁꯛꯀꯗꯕꯅꯤ ꯑꯗꯨꯒ ꯂꯦꯞ ꯑꯁꯤꯅ ꯄ꯭ꯔꯤꯟꯁꯅ ꯁꯛꯀꯗꯕꯅꯤ ꯑꯗꯨꯒ ꯏꯁꯩ ꯑꯁꯤ ꯁꯛꯂꯨꯕ ꯃꯇꯝꯗ ꯍꯤꯠ ꯆꯠꯈꯤꯕ ꯏꯁꯩ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯏꯁꯩ ꯑꯗꯨꯗ ꯀ꯭ꯔꯤꯁ ꯑꯃꯁꯨꯡ ꯕꯥꯅꯤꯁꯨ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯁꯨ ꯏꯁꯩ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯇꯥꯖꯔꯝꯃꯤ ꯃꯥꯅ ꯋꯥꯅ ꯁꯦꯝꯖꯈꯤꯕ ꯏꯁꯩ ꯑꯗꯨ ꯃꯤꯅ ꯀ꯭ꯔꯦꯗꯤꯠ ꯂꯧꯗꯨꯅ ꯁꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯕꯥꯅꯤꯁꯨ ꯀ꯭ꯔꯤꯁꯄꯨ ꯅꯨꯡꯁꯤꯔꯦ ꯀ꯭ꯔꯤꯁꯅꯁꯨ ꯕꯥꯅꯤꯕꯨ ꯅꯨꯡꯁꯤꯔꯦ ꯀꯣꯟꯁꯔꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤꯁꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯄ꯭ꯔꯤꯟꯁꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯑꯗꯨ ꯑꯇꯣꯞꯄꯗ ꯍꯣꯡꯗꯕꯤꯗ ꯕꯥꯅꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯕꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯐꯝ ꯑꯗꯨ ꯑꯃꯠꯇ ꯍꯣꯡꯗꯕꯤꯗ ꯀ꯭ꯔꯤꯁꯇ ꯌꯦꯡꯗꯨꯅ ꯂꯩꯖꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯌꯥꯃꯔꯨꯝ ꯇꯤꯜꯂꯁꯨ ꯁꯨꯞꯅꯇꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯃꯈꯣꯏꯅꯤꯅ ꯎꯖꯔꯤꯕꯁꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤꯁꯨ ꯆꯪꯁꯤꯟꯅꯔꯛꯇꯨꯅ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯆꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯤ ꯁꯤꯟ ꯑꯁꯤꯗ ꯎꯔꯤꯕꯁꯤꯅꯤ
ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅꯤꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯈꯤ ꯃꯈꯣꯏꯅꯤ ꯑꯁꯨꯝ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯃꯃꯥꯡꯊꯛꯀꯤ ꯀ꯭ꯔꯤꯁꯀꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏꯒꯤ ꯕꯦꯟꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯈꯟꯅꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯦꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀ꯭ꯂꯤꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯂꯤꯑꯣꯒꯤ ꯔꯦꯀꯣꯔꯗꯤꯡ ꯁ꯭ꯇꯨꯗꯤꯑꯣ ꯍꯥꯏꯕꯗꯤ ꯃꯄꯥꯒꯤ ꯔꯦꯀꯣꯔꯗꯤꯡ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯂꯩ ꯃꯐꯝ ꯑꯗꯨ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯌꯨ ꯈꯔ ꯊꯛ ꯆꯨꯔꯨꯞ ꯈꯔ ꯊꯛ ꯑꯗꯨꯃꯛ ꯗꯤꯜ ꯂꯦꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯕꯥꯅꯤꯅ ꯃꯈꯣꯏꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯇ ꯍꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯥꯅꯤꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯃꯈꯣꯏꯗ ꯆꯠꯂꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯥꯅꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯇꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯌꯥꯎꯗ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯕꯥꯅꯤꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄꯅꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯀ꯭ꯔꯤꯁ ꯃꯊꯟꯇ ꯉꯥꯏꯂꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯗꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀ꯭ꯔꯤꯁꯁꯨ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤꯁꯨ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯑꯃꯁꯨꯡ ꯈꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯀꯣꯟꯅ ꯀ꯭ꯔꯤꯁꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯀ꯭ꯔꯤꯁꯄꯨ ꯌꯥꯝꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯁꯦꯜ ꯕꯤꯌꯔ ꯍꯩꯖꯤꯟꯅꯔꯗꯨꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯥꯅꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯉꯛꯆꯔꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯉꯝꯖꯔꯤꯕ ꯑꯁꯤ ꯕꯥꯅꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛ ꯇꯤꯟꯅꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯕꯦꯟ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯤꯗ ꯁꯤꯡꯒꯔ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯃꯁꯨꯡ ꯑꯅꯧ ꯑꯅꯧꯕ ꯏꯁꯩ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯁꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯍꯣꯠꯅꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯁꯩ ꯑꯃ ꯐꯣꯡꯈꯤ ꯑꯗꯨꯒ ꯏꯁꯩ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯏꯁꯩ ꯑꯃ ꯑꯣꯏꯈꯤ ꯏꯁꯩ ꯑꯁꯤ ꯃꯈꯣꯏꯅ ꯚꯤꯗꯤꯑꯣꯗꯤ ꯌꯥꯎꯗꯕꯤꯗ ꯊꯥꯒꯠꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏ ꯑꯁꯤꯁꯨ ꯚꯤꯗꯤꯑꯣ ꯅꯝꯃꯛꯎ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯈꯟꯅꯔꯤꯕꯁꯤꯅ ꯃꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯒꯣꯋꯥꯗ ꯆꯠꯂꯗꯨꯅ ꯅꯝꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯄꯩꯁꯥꯗꯤ ꯀꯥꯏꯗꯒꯤ ꯂꯧꯅꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯀꯦꯕꯤꯁꯨ ꯃꯥꯁꯇꯔ ꯇꯝꯗꯧ ꯋꯥꯠꯂꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯀꯦꯕꯤꯒꯤ ꯃꯄꯥꯗꯒꯤ ꯄꯩꯁꯥꯗꯣ ꯃꯥꯁꯇꯔ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯀꯦꯕꯤꯗꯤ ꯇꯥꯍꯧꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯃꯪꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯀꯤ ꯏꯁꯩ ꯑꯗꯨ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯍꯥꯛꯅ ꯀ꯭ꯔꯤꯁꯀꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯣꯛꯇꯨꯅ ꯂꯥꯛꯆꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀ꯭ꯔꯤꯁꯅ ꯕꯥꯅꯤꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝꯗ ꯊꯤꯟꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ 9:30 ꯆꯞ ꯆꯥꯅ ꯇꯥꯔꯝꯕꯒꯤ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯕꯥꯅꯤꯕꯨ ꯃꯌꯨꯝꯗ ꯊꯥꯖꯤꯜꯂꯝꯃꯤ ꯕꯥꯅꯤꯅ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯏꯟꯖꯥꯡ ꯅꯥꯄꯤ ꯂꯩꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯕꯨ ꯊꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯃꯥ ꯃꯄꯥꯅ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯅꯗꯤ ꯕꯥꯅꯤ ꯑꯗꯨ ꯌꯨꯝ ꯆꯪꯈꯤꯕ ꯌꯦꯡꯖꯔꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯅꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯍꯥꯏꯕꯁꯤ ꯀ꯭ꯔꯤꯁꯅꯁꯨ ꯈꯪꯂꯨꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯆꯤꯡꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯆꯨꯔꯨꯞ ꯑꯗꯨ ꯃꯨꯊꯠꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯕꯥꯅꯤꯁꯨ ꯃꯃꯥ ꯃꯄꯥꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯁꯨ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯅꯃꯥꯟꯅꯕ꯭ꯔꯥ ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ ꯑꯩꯁꯤ ꯅꯪ ꯅꯃꯥꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯪꯉꯛꯈꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ ꯃꯆꯥꯅꯨꯄꯤꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯈꯪꯅꯕꯁꯤ ꯃꯃꯥꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯆꯦꯛꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯅꯨꯄꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯅꯤ ꯃꯗꯨꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯃꯥꯒ ꯅꯪꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯅ ꯃꯃꯥꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯆꯝꯅ ꯂꯩꯒꯅꯨ ꯃꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯍꯟꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯅꯤꯁꯥꯁꯤꯡ ꯑꯗꯨ ꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯍꯣꯡꯗꯣꯛꯄꯅꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯇꯥꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯉꯣꯟꯗ ꯃꯍꯦꯁꯀꯤ ꯃꯇꯥꯡꯗ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯦꯁꯅꯁꯨ ꯅꯪꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯃꯕꯅꯤꯅ ꯃꯍꯥꯛꯅꯁꯨ ꯑꯃꯨꯛ ꯅꯪꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯄꯥꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯁꯨ ꯚꯥꯅꯤꯒꯤ ꯕꯦꯒ ꯑꯗꯨ ꯍꯨꯟꯗꯣꯛꯑꯝꯃꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯚꯥꯅꯤꯒꯤ ꯕꯦꯒ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯆꯈꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤꯅ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯀ꯭ꯔꯤꯁꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯃꯃꯥꯗꯨꯅ ꯏꯃꯨꯡꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗꯁꯨ ꯅꯨꯄꯥ ꯑꯃꯅ ꯅꯪꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯅꯝꯊꯥꯛ ꯇꯧꯕꯤꯔꯝꯂꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯁꯨ ꯅꯪꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯀ꯭ꯔꯤꯁꯁꯨ ꯕꯦꯒ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯗꯨꯗ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯥ ꯇꯥꯔꯤꯕꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯀꯥ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯥ ꯀꯌꯥꯅꯣ ꯆꯪꯈꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯆꯩꯔꯝꯃꯤ
ꯃꯗꯨꯒꯤ ꯃꯃꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯕꯦꯝꯃ ꯑꯋꯥꯕꯁꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯈꯥꯡꯈꯤꯕꯁꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯈꯥꯡꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯏ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯗꯤꯄ꯭ꯔꯦꯁꯟꯗ ꯆꯠꯂꯦ ꯍꯥꯏꯕꯁꯤ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ ꯃꯥꯏ ꯃꯆꯥꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯣꯔꯤꯕꯅꯣ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯀꯔꯤꯝꯇ ꯇꯥꯗꯕꯤꯗ ꯃꯤ ꯑꯇꯣꯞꯄꯒꯤꯗꯃꯛꯇ ꯅꯪ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯆꯩꯔꯝꯃꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯂꯣꯏꯅ ꯉꯥꯡꯅꯔꯕꯅꯤ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤꯅꯕꯗ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯃꯛ ꯍꯥꯏ ꯅꯪꯅ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯛꯊꯔꯛꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯦꯛꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯈꯤ ꯚꯥꯅꯤꯕꯨ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯀ꯭ꯔꯤꯁꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯚꯥꯅꯤꯕꯨ ꯊꯤꯟꯕ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯥꯅꯤ ꯍꯣꯁꯄꯤꯇꯥꯜꯗ MRI ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ MRI ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯃꯃꯥ ꯃꯄꯥꯒ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯟꯅ ꯈꯟꯕꯗꯒꯤ ꯑꯁꯤꯒꯨꯝꯅ ꯋꯥꯟꯊꯔꯛꯄꯁꯤꯁꯨ ꯑꯗꯨꯃꯛ ꯊꯣꯛꯇꯕꯗꯤ ꯅꯠꯇꯦ ꯊꯣꯛꯄꯅꯤ ꯑꯗꯣ ꯕ꯭ꯂꯗ ꯇꯦꯁ ꯈꯔ ꯇꯧꯁꯤ ꯑꯗꯨꯒ ꯄꯨꯡ 2-3ꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯕꯖꯔꯕꯦꯁꯟꯗ ꯊꯝꯂꯒ ꯌꯦꯡꯁꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯄꯨꯗꯤ ꯌꯨꯝꯗ ꯄꯨꯕ ꯌꯥꯒꯅꯤꯗ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯑꯃꯇꯪꯒ ꯇꯥꯟꯅꯕꯗꯤ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏꯕꯗꯤ ꯀꯣꯛꯀꯤ ꯗꯣꯛꯇꯔ ꯑꯃꯇꯒ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯗꯣꯛꯇꯔ ꯀ꯭ꯌꯥꯇꯤꯒ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃꯇ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯄꯣꯏꯟꯃꯦꯟ ꯀꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯑꯁꯣꯝꯗꯒꯤ ꯂꯧꯕꯤꯔꯨꯔꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯔꯤꯕꯁꯤ ꯃꯃꯥ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯤꯕꯅꯤ ꯈꯜꯂꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯃꯃꯥ ꯑꯗꯨꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯧꯖꯕꯅꯤ ꯀ꯭ꯔꯤꯁꯀ ꯃꯆꯥꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯁꯤ ꯃꯄꯥꯗꯨꯁꯨ ꯈꯪꯕꯅꯤꯅ ꯀ꯭ꯔꯤꯁꯄꯨ ꯅꯪ ꯎꯅꯒꯦꯁꯨ ꯎꯅꯕ ꯆꯪꯉꯨꯔꯣ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯄꯨ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯁꯨ ꯀ꯭ꯔꯤꯁꯄꯨ ꯀꯧꯁꯤꯜꯂꯝꯃꯤ ꯃꯃꯥꯅ ꯀ꯭ꯔꯤꯁꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯦ ꯃꯃꯥꯊꯛꯇ ꯑꯋꯥꯕ ꯀꯌꯥꯃꯔꯨꯝ ꯅꯪꯈ꯭ꯔꯕꯅꯤ ꯌꯥꯝꯅ ꯆꯝꯖꯕꯅꯤ ꯅꯪ ꯃꯥꯒ ꯂꯨꯍꯣꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯀ꯭ꯔꯤꯁꯇ ꯗꯥꯏꯔꯦꯛ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯖꯗꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇ ꯃꯍꯥꯛꯀꯤ ꯗ꯭ꯔꯤꯝꯁꯤꯡ ꯃꯍꯥꯛꯀꯤ ꯀꯔꯤꯌꯔꯁꯤꯡ ꯁꯦꯝꯈꯤꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕ ꯀ꯭ꯔꯤꯁꯇꯤ ꯄꯨꯡꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯪ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯗ꯭ꯔꯥ ꯂꯨꯍꯣꯡꯉꯣꯏꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯑꯟꯁꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯔꯝꯂꯣ ꯌꯥꯔꯦ ꯅꯪꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯁꯨ ꯐꯪꯒꯅꯤ ꯃꯃꯥ ꯑꯗꯨꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯇꯥꯏꯝ ꯄꯥꯁ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯃꯈꯥ ꯇꯥꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯋꯥ ꯑꯁꯤ ꯀꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯈꯝꯂꯝꯃꯤ ꯒꯤꯇꯥ ꯅꯪꯅ ꯉꯥꯡꯂꯤꯁꯦ ꯀꯩꯅꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯁꯥ ꯌꯥꯝ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯆꯩꯔꯝꯃꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯆꯠꯂꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ ꯃꯃꯥ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯦꯠ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯁ ꯆꯪꯉꯛꯏ ꯀ꯭ꯔꯤꯁꯁꯨ ꯚꯥꯅꯤꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤ ꯀ꯭ꯔꯤꯁꯅ ꯍꯦꯛ ꯐꯝꯊꯔꯛꯇꯨꯅ ꯚꯥꯅꯤꯗ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤꯔꯥ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯥꯅꯤ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯃꯗ ꯀ꯭ꯔꯤꯁꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕꯅꯤꯗ ꯃꯗ ꯚꯥꯅꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩ ꯋꯥꯟꯊꯕꯩꯔꯣ ꯀ꯭ꯔꯤꯁ ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊ꯭ꯔꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯖꯔꯕ꯭ꯔꯣ ꯃꯗꯨꯒꯤꯗꯤ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯨꯍꯣꯡꯐꯝꯗꯅꯦ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯃꯔꯨꯝ ꯄꯔꯐꯣꯔꯝ ꯇꯧꯕꯁꯤ 90ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯑꯗꯨ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯌꯥꯝ ꯂꯨꯔꯨꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯄꯟꯗꯤꯠ ꯑꯃ ꯆꯪꯒꯅꯤ ꯑꯗꯨꯒ ꯂꯩ ꯄꯔꯦꯡ 2 ꯑꯃꯒ ꯔꯥꯎꯟ 7 ꯎꯡꯉꯒ ꯂꯣꯏꯔꯒꯗꯧꯔꯒꯦ ꯃꯐꯝ ꯑꯗꯨꯗ ꯃꯤ 100-100 ꯂꯥꯛꯄ ꯌꯥꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯣꯌꯦꯡ ꯄꯤꯔꯝꯒꯅꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯅꯤ ꯃꯗꯨꯒꯤꯗꯤ ꯚꯥꯅꯤꯅꯔꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯀꯔꯤꯁꯨ ꯈꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯁꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯅꯪ ꯅꯁꯥꯃꯛꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯪꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯂꯦꯞꯆꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯏꯃꯥꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯏ ꯚꯥꯅꯤꯁꯨ ꯃꯃꯥꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯖꯈꯤ ꯃꯗꯨꯒꯤꯗꯤ ꯚꯥꯅꯤꯅ ꯀ꯭ꯔꯤꯁꯀꯤ ꯈꯨꯗꯥꯡ ꯑꯗꯨ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯃꯃꯥꯡꯊꯛꯇ ꯁꯤꯒꯨꯝꯕ ꯑꯁꯣꯏꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤꯗꯃꯛꯇ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯈꯤꯕꯅꯤ ꯊꯃꯣꯏꯅꯗꯤ ꯌꯥꯈꯤꯗꯦ ꯑꯩꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯍꯥꯏꯕꯗꯨ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯑꯩꯒꯤ ꯃꯪꯂꯥꯟꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯉꯨ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯀꯠꯊꯣꯛꯀꯅꯨ ꯅꯪ ꯑꯩꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯒꯅꯨ ꯂꯨꯍꯣꯡꯕꯁꯤ ꯉꯁꯤ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯍꯣꯡꯒꯅꯤꯗꯅ ꯑꯗꯨꯒ ꯍꯣꯡꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯣꯏꯗꯕ ꯑꯁꯤꯅꯤ ꯆꯠꯂꯣ ꯅꯪꯅ ꯐꯪꯅꯤꯡꯂꯤꯕ ꯅꯪꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯅꯪꯅ ꯇꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯚꯥꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀ꯭ꯔꯤꯁꯄꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯊꯨꯡꯖꯅꯕꯒꯤꯗꯃꯛꯇ ꯚꯥꯅꯤꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ
ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯨ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯣꯏꯅꯕꯁꯤꯡ ꯑꯗꯨꯅ ꯄꯥꯈꯠꯅꯔꯗꯨꯅ ꯅꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯂꯨꯍꯣꯡꯕꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯛꯇ ꯅꯨꯄꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯆꯀ꯭ꯔꯤ ꯇꯧꯗꯨꯅ ꯅꯝꯗꯨꯅ ꯆꯦꯜꯂꯗꯨꯅ ꯃꯪꯂꯥꯟ ꯀꯌꯥꯃꯔꯨꯝꯒꯤ ꯃꯈꯣꯏ ꯃꯦꯊꯠꯈꯤꯕꯁꯨ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯤ ꯆꯠꯂꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯨ ꯅꯝꯂꯨꯔꯣ ꯍꯥꯏꯗꯨꯅ ꯚꯥꯅꯤꯅ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯛꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯚꯥꯅꯤꯁꯨ ꯗꯤꯁꯆꯥꯔꯖ ꯐꯪꯉꯤ ꯃꯄꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯈ꯭ꯔꯤꯁꯅ ꯚꯥꯅꯤꯕꯨ ꯁꯤ ꯑꯣꯐ ꯇꯧꯕ ꯂꯥꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯖꯣꯁ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯗꯨ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯀꯤ ꯇꯤꯝ ꯑꯗꯨ ꯕꯁ ꯑꯃ ꯇꯣꯡꯗꯨꯅ ꯒꯣꯋꯥꯔꯣꯝꯗ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯗꯨ ꯅꯝꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯀꯌꯥꯃꯔꯨꯝ ꯊꯥꯒꯠꯄꯗꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯊꯠꯂꯝꯃꯤ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯈ꯭ꯔꯤꯁꯁꯨ ꯊꯣꯡꯅꯥꯎꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯒꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯀꯦꯕꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯀꯦꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯅꯪꯒꯤ ꯐꯦꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯁꯥꯅ ꯄꯥꯝꯖꯔꯗꯨꯅ ꯅꯪꯕꯨ ꯃꯁꯛ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯁ ꯀꯄꯨꯔ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯛ ꯈꯪꯅꯤꯡꯕꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯦꯕꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗ ꯁꯤꯡꯒꯔ ꯀ꯭ꯔꯤꯁ ꯀꯄꯨꯔ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀ꯭ꯔꯤꯁ ꯀꯄꯨꯔꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯦꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯏꯁꯩꯗꯨꯗ ꯔꯤꯜꯁ 10,000 ꯑꯃꯨꯛ ꯍꯦꯟꯅ ꯁꯦꯝꯈ꯭ꯔꯦ ꯁꯦꯌꯔ ꯇꯧꯅꯕꯁꯨ 50,000 ꯑꯃꯨꯛ ꯍꯦꯟꯈ꯭ꯔꯦ ꯁ꯭ꯄꯣꯇꯤꯐꯥꯏꯁꯨ ꯅꯪꯒꯤ ꯏꯁꯩ ꯉꯥꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇꯅ ꯅꯪꯒꯤ ꯏꯁꯩ ꯑꯁꯤ ꯚꯤꯗꯤꯑꯣꯃꯛꯁꯨ ꯅꯠꯇꯅ ꯃꯔꯤꯁꯨꯕ ꯅꯝꯕꯔꯗ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯀꯂꯦꯛꯁꯟ ꯔꯦꯠꯁꯤꯁꯨ ꯃꯩ ꯍꯧꯔꯤ ꯅꯪ ꯍꯧꯖꯤꯛ ꯁ꯭ꯇꯥꯔ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯐꯦꯟꯅꯤ ꯅꯪꯕꯨ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯌꯨꯛꯇꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯒꯤ ꯏꯁꯩ ꯑꯁꯤꯅ ꯏꯟꯇꯔꯅꯦꯠ ꯑꯁꯤ ꯃꯩ ꯍꯧꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯉꯁꯤꯗꯒꯤꯗꯤ ꯀ꯭ꯔꯤꯁ ꯀꯄꯨꯔꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯕꯤꯅꯤꯠꯁꯨ ꯂꯥꯛꯂꯝꯃꯤ ꯕꯤꯅꯤꯠ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯉꯛꯈꯤ ꯕꯤꯅꯤꯠ ꯍꯥꯏꯕꯗꯤ ꯄ꯭ꯔꯤꯟꯁꯀꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯚꯥꯅꯤꯁꯨ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯑꯃ ꯇꯥꯟꯅꯕ ꯂꯥꯛꯂꯝꯃꯤ ꯅ꯭ꯌꯨꯔꯣꯂꯣꯖꯤꯁ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯇꯣꯁꯂꯥꯏ ꯀꯥꯞꯂꯗꯨꯅ ꯍꯪꯂꯤꯕꯁꯤ ꯀꯣꯛꯇ ꯁꯣꯛꯈꯤꯕꯒ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯚꯥꯅꯤꯅ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯎ ꯀꯨꯝꯊꯔꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯀꯔꯤ ꯑꯇꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯕꯕꯥꯅ ꯐ꯭ꯂꯦꯛꯁꯤꯠ ꯑꯣꯏꯜꯒꯨꯝꯕ ꯀꯦꯜꯁꯤꯌꯝꯒꯨꯝꯕ ꯑꯥꯏꯔꯟꯒꯨꯝꯕꯒꯗꯤ ꯈꯔ ꯄꯤꯖꯩ ꯃꯗꯨꯃꯛꯁꯨ ꯑꯩꯁꯨ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯗꯤ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯥꯎꯗꯨꯅ ꯍꯦꯛꯇ ꯆꯥꯗꯦ ꯃꯗꯨꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯥꯏꯈꯣ ꯇꯦꯁ ꯑꯃꯇꯪ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯥꯅꯤꯁꯨ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗꯨ ꯂꯧꯊꯣꯛꯏ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯕꯤꯗ꯭ꯌꯥ ꯁꯔꯃ 33 MG ꯔꯣꯗ ꯕꯦꯡꯒ꯭ꯂꯣꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯤ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯗꯨꯒꯤꯗꯤ ꯚꯥꯅꯤꯅ ꯕꯤꯗ꯭ꯌꯥ ꯁꯔꯃ 33 MG ꯔꯣꯗ ꯕꯦꯡꯒ꯭ꯂꯣꯔ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯗꯥꯏꯔꯤꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯃꯤ ꯃꯗꯨ ꯗꯣꯛꯇꯔꯅ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯍꯦꯛ ꯀꯥꯎꯒꯜꯂꯤ ꯑꯗꯨꯅ ꯏꯁꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯃꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯒꯤꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯉꯁꯤ ꯇꯥꯡ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯚꯥꯅꯤꯗ ꯍꯪꯉꯤ ꯃꯗꯨꯗ ꯚꯥꯅꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯈꯤꯗꯦ ꯃꯗꯨꯒꯤꯗꯤ ꯚꯥꯅꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯑꯅꯝꯕꯅ ꯇꯥꯡ ꯑꯁꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯥꯛꯇꯔ ꯑꯗꯨꯅ ꯉꯁꯤ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 19ꯅꯤ 2025 ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯗꯤ ꯌꯥꯝꯅ ꯉꯛꯆꯈꯤ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯚꯥꯅꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥ ꯁꯨꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯏꯄꯥ ꯅꯨꯄꯥ ꯑꯃꯗꯤ ꯂꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯍꯤ ꯑꯁꯤ ꯃꯥꯒꯤꯁꯦ 12 ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ 18 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯁꯤ ꯅꯝꯕꯔꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯛ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯤ ꯑꯗꯨꯅ ꯃꯁꯤꯁꯨ ꯐꯖꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯃꯤꯡ ꯑꯃꯁꯨꯡ ꯑꯦꯗ꯭ꯔꯦꯁ ꯑꯃ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯁꯨ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯈꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ MG ꯔꯣꯗꯂ SB ꯔꯣꯗꯂ ꯅꯠꯇ꯭ꯔꯒꯅ ꯂꯤꯡꯀꯤꯡ ꯔꯣꯗꯂ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯚꯥꯅꯤ ꯃꯨꯟꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯤ ꯑꯗꯨꯒ ꯚꯥꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯖꯜꯂꯨꯗ꯭ꯔꯦ ꯑꯗꯣ ꯑꯃꯨꯛꯀ ꯍꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯀꯥꯎꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯉꯁꯤꯒꯤ ꯗꯦꯠ ꯑꯗꯨ ꯀꯌꯥꯅꯣ ꯃꯗꯨꯁꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯃꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯎꯒꯟ ꯊꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯪꯒ ꯂꯥꯛꯃꯤꯟꯅꯕꯁꯤ ꯀꯅꯥ ꯂꯥꯛꯃꯤꯟꯅꯩ ꯅꯃꯥꯟꯅꯕꯔ ꯃꯔꯤ ꯃꯇꯥꯔ ꯀꯅꯥꯒ ꯂꯥꯛꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯏꯊꯟꯇ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯚꯥꯅꯤꯅ ꯍꯥꯏꯔꯛꯈꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯚꯥꯅꯤꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯅꯤ ꯅꯪꯒꯤ ꯕ꯭ꯂꯗ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯏꯗ ꯑꯋꯥꯠꯄꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯕ꯭ꯔꯦꯟꯒꯤ ꯐꯣꯇꯣꯁꯨ ꯀꯥꯞꯄꯤ ꯍꯥꯏꯕꯗꯤ ꯅ꯭ꯌꯨꯔꯣ ꯏꯃꯦꯖꯤꯡꯁꯨ ꯇꯧꯔꯦ ꯃꯁꯤꯗꯁꯨ ꯁ꯭ꯇ꯭ꯔꯣꯛꯀꯤ ꯃꯃꯤ ꯑꯝꯇ ꯇꯥꯗꯦ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯀꯣꯛ ꯑꯁꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ
ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯅꯪꯒꯤ ꯀꯦꯁ ꯑꯁꯤ ꯑꯜꯖꯥꯏꯃꯔ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯗꯤ ꯌꯥꯝꯅ ꯉꯛꯆꯈꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯚꯥꯅꯤꯗ ꯍꯪꯕ ꯃꯇꯝꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯂꯣꯏꯅ ꯃꯥꯡꯁꯤꯜꯂꯛꯇꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯍꯟꯅꯨꯔꯀꯥꯟꯗ ꯑꯅꯝꯕꯅ ꯅꯥꯅꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯦꯁ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯉꯣꯟꯗꯁꯨ ꯅꯥꯔꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤ ꯆꯍꯤ 35ꯒꯤ ꯃꯃꯥꯡꯗ ꯅꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯥꯔꯂꯤ ꯑꯣꯟꯁꯦꯠ ꯑꯜꯖꯥꯏꯃꯔ ꯍꯥꯏꯗꯨꯅ ꯈꯪꯅꯩ ꯑꯗꯨ ꯃꯁꯤ ꯊꯣꯛꯄ ꯑꯁꯤ 0.4% ꯈꯛꯇꯅꯤ ꯊꯣꯛꯅꯔꯤꯕꯁꯤ ꯆꯩꯅꯥꯗꯁꯨ ꯆꯍꯤ 13 ꯁꯨꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯗ ꯅꯪꯒꯤ ꯂꯩꯅꯥ ꯑꯁꯤ ꯅꯥꯏ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯝꯇꯝ ꯑꯁꯤꯁꯨ ꯅꯪꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯗꯤ ꯁꯣꯛ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥ ꯂꯦꯡꯉꯝ ꯁꯥꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯚꯥꯅꯤꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯪꯖꯈꯤ ꯚꯥꯅꯤꯁꯨ ꯃꯍꯥꯛ ꯃꯈꯣꯡꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯝꯃꯤ ꯗꯣꯛꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯪꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯅꯪ ꯅꯊꯟꯇꯅ ꯃꯁꯤ ꯊꯦꯡꯅꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯅꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯤꯟꯊꯔꯛꯏ ꯋꯥ ꯃꯆꯥ ꯀꯌꯥꯁꯤꯡ ꯑꯁꯤ ꯅꯪ ꯑꯁꯨꯝ ꯀꯥꯎꯔꯤ ꯑꯗꯨꯒ ꯃꯇꯨꯡꯗꯗꯤ ꯁꯨꯝ ꯏꯚꯦꯟ ꯑꯃꯁꯨꯡ ꯏꯟꯁꯤꯗꯦꯟ ꯍꯥꯏꯕꯗꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤꯁꯨ ꯅꯪ ꯑꯁꯨꯝ ꯀꯥꯎꯁꯤꯜꯂꯛꯂꯅꯤ ꯅꯤꯡꯁꯤꯡꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯋꯥꯠꯂꯛꯂꯅꯤ ꯇꯨꯡꯗꯗꯤ ꯅꯪꯅ ꯃꯤꯁꯨ ꯀꯥꯎꯁꯤꯜꯂꯛꯂꯅꯤ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯎꯔꯅꯤ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯅꯪꯒꯤ ꯈꯪꯅ ꯆꯥꯟꯅꯔꯤꯕ ꯕꯣꯏꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯎꯔꯛꯂꯅꯤ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯀꯥꯎꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯚꯥꯅꯤꯅ ꯃꯪꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯀ꯭ꯔꯤꯁꯅ ꯃꯍꯥꯛꯄꯨ ꯚꯥꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ ꯀ꯭ꯔꯤꯁꯅ ꯃꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯗ꯭ꯔꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯅꯤ ꯑꯩꯅ ꯆꯠꯈꯤꯕꯁꯤ ꯑꯩꯕꯨ ꯀꯥꯎꯔꯕ ꯅꯠꯇ꯭ꯔꯥ ꯃꯗꯨꯒꯤ ꯚꯥꯅꯤꯅ ꯀ꯭ꯔꯤꯁꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀ꯭ꯔꯤꯁꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯐꯦꯟꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯂꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯕꯤꯅꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ YMX ꯔꯦꯀꯣꯔꯗꯀꯤ ꯃꯤ ꯑꯗꯨꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅꯤꯕꯨ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯔꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯂꯔꯣꯏ ꯑꯗꯨꯒ ꯗꯦꯜꯂꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯏꯁꯩ ꯁꯛꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯣ ꯀꯌꯥꯃꯔꯨꯝ ꯇꯧꯔꯅꯤ ꯑꯦꯜꯕꯝꯒꯤ ꯗꯤꯜ ꯀꯌꯥꯃꯔꯨꯝꯁꯨ ꯇꯧꯅꯔꯦ ꯑꯗꯨꯒ ꯔꯦꯗꯤꯑꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯊꯥꯔꯅꯤ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯄꯨꯝꯅꯃꯛꯀꯤ ꯀ꯭ꯔꯦꯗꯤꯠꯁꯤꯡ ꯑꯁꯤ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯗꯣꯏꯅꯤ ꯚꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯏꯁꯩ ꯑꯁꯤꯒꯤ ꯀꯣꯄꯤꯔꯥꯏꯠ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯃꯤꯡ ꯉꯥꯛꯇ ꯉꯥꯏꯔꯗꯕꯅꯤ ꯍꯥꯏꯗꯨꯅ ꯚꯥꯅꯤꯗ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯇꯝꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯥꯅꯤꯒꯤ ꯊꯃꯣꯏꯅꯨꯡꯗ ꯆꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯑꯋꯥꯕꯗꯨꯗꯤ ꯀ꯭ꯔꯤꯁꯅ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨꯅ ꯃꯍꯥꯛ ꯐꯣꯡꯗꯣꯛꯄ ꯉꯝꯖꯈꯤꯗꯦ ꯑꯩꯅ ꯄꯨꯟꯁꯤꯗ ꯄꯥꯝꯖꯈꯤꯕ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯊꯨꯡꯂꯦ ꯑꯩꯒꯤ ꯑꯄꯥꯝꯕ ꯊꯨꯡꯂꯦ ꯑꯗꯨꯕꯨ ꯑꯩ ꯍꯔꯥꯎꯗꯦ ꯀꯔꯤꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯌꯥꯎꯗꯕꯒꯤ ꯍꯥꯏꯗꯨꯅ ꯚꯥꯅꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯅꯪ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯚꯥꯅꯤꯗ ꯃꯍꯥꯛꯅ ꯍꯪꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯚꯥꯅꯤ ꯁꯩꯁꯛꯄ ꯑꯣꯏꯅꯗꯤ ꯑꯩ ꯍꯥꯟꯅꯗꯒꯤꯁꯨ ꯌꯥꯝꯅ ꯐꯖꯅ ꯁꯛꯏ ꯑꯗꯨꯕꯨ ꯑꯐꯕ ꯃꯤꯗꯤ ꯑꯣꯏꯔꯝꯗꯦ ꯑꯩ ꯑꯁꯤ ꯑꯄꯪꯕꯅꯤ ꯑꯩꯉꯣꯟꯗ ꯂꯩꯔꯝꯃꯤꯕꯁꯤ ꯁꯨꯝꯅꯗꯒꯤ ꯑꯁꯥꯎꯕꯅꯤ ꯑꯗꯨꯒ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯩꯅ ꯄꯪꯁꯥꯎꯗ ꯁꯥꯎꯕꯒꯤ ꯋꯥꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯀ꯭ꯔꯤꯁꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯚꯥꯅꯤꯁꯨ ꯍꯤꯛ ꯂꯥꯎꯗꯨꯅ ꯀꯞꯄꯤ ꯃꯗꯨꯒꯤ ꯀ꯭ꯔꯤꯁꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯒꯤ ꯇꯦꯂꯦꯟꯁꯤꯡ ꯑꯁꯤ ꯎꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯣꯏꯕꯁꯤ ꯚꯥꯅꯤ ꯅꯪ ꯈꯛꯇꯅ ꯎꯗꯨꯅ ꯁꯦꯝꯗꯣꯛꯄꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯈꯤꯕ ꯇꯥꯏꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯩꯒꯤ ꯗ꯭ꯔꯤꯝꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨ ꯂꯧꯁꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯣ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯕꯅꯤ ꯀ꯭ꯔꯤꯁꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯛꯏ ꯑꯃꯁꯨꯡ ꯀ꯭ꯔꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯚꯥꯅꯤꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯝꯃꯤ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯚꯥꯅꯤꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯅꯗꯨꯅ ꯆꯦꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯂꯗꯨꯅ ꯊꯋꯥꯏꯃꯤꯆꯥꯛ ꯌꯦꯡꯉꯝꯃꯤ